ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯤꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯒꯥꯏꯋꯥ ꯄꯨꯕꯤꯃꯧ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯁꯤꯂꯤꯌꯥ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯔꯤꯛ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯨꯜ ꯑꯃꯠꯇꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯇꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯤꯛ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯈꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯁꯤꯡꯒ ꯑꯃꯠꯇ ꯁꯣꯛꯇꯕ ꯃꯈꯩ ꯇꯣꯃꯥꯜꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯁꯥꯗꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ "ꯑꯗꯣ ꯗꯥ ꯇꯣꯃꯥꯜ, ꯑꯩꯅ ꯅꯣꯏꯒꯤ ꯁꯥꯒꯩꯗ ꯃꯧ ꯑꯣꯏꯗꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯡ ꯍꯥꯏꯕꯗꯤ ꯃꯧ ꯑꯇꯣꯟꯕꯤꯅꯤꯀꯣ?" "ꯃꯥꯅꯤ, ꯅꯪꯅ ꯃꯧ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯇꯣꯟꯕꯤꯅꯤ ꯑꯣꯏꯗꯣꯏꯁꯦ, ꯃꯧꯅꯥꯎ ꯃꯆꯥ ꯀꯥꯏꯗꯣ." "ꯑꯗꯣ ꯑꯩꯗꯤ ꯇꯜꯂꯤꯕꯣ ꯃꯧꯅꯥꯎꯒ ꯑꯣꯏꯖꯕ꯫ ꯑꯩ ꯃꯧ ꯑꯇꯣꯟꯕꯤ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯃꯧ ꯑꯍꯜ ꯑꯣꯏꯅꯤꯡꯉꯤ꯫ ꯃꯔꯝꯗꯤꯅꯦ, ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯊꯕꯛ ꯇꯧꯅꯤꯡꯗꯦ꯫ ꯑꯩꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯃꯧ ꯑꯇꯣꯟꯕꯤ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯩꯗꯤ ꯏꯆꯦ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯕ, ꯊꯕꯛꯀꯥꯗꯣ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ, ꯁꯨꯕꯒꯥꯗꯤ ꯉꯝꯃꯣꯏꯀꯣ, ꯑꯩꯗꯤ ꯇꯜꯂꯤ." "ꯍꯩꯃꯥ, ꯀꯔꯤꯒꯤ ꯊꯕꯛ ꯅꯪꯅ ꯇꯧꯗꯣꯏꯅꯣ? ꯀꯩꯒꯤ ꯅꯊꯟꯇꯅ ꯁꯨꯗꯣꯏꯅꯣ? ꯁꯨꯔꯣꯏ. ꯏꯇꯩꯃ ꯑꯅꯤꯅ ꯁꯨꯈ꯭ꯔꯒ ꯅꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯗꯣꯏꯅꯤꯅꯦ ꯈꯪꯉꯕ." "ꯑꯌꯥ, ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯗꯥ ꯇꯣꯃꯥꯜ?" "ꯃꯥꯅꯦ. ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯨꯝꯗꯨꯗꯅꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯏ꯫ ꯏꯃꯥ, ꯇꯥꯆꯧ, ꯏꯇꯩꯃ ꯑꯅꯤꯅꯁꯨ꯫ ꯑꯗꯨꯅꯅꯦ ꯅꯪꯕꯨꯁꯨ ꯇꯧꯅꯤ ꯊꯥꯖꯩ, ꯑꯉꯥꯡꯅꯤꯅ ꯈꯜꯂꯒ." "ꯇꯧꯕꯨ ꯇꯧꯔꯛꯂꯕꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ. ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯗꯣꯏꯅꯤ." "ꯃꯥꯅꯦ, ꯑꯗꯨꯅ ꯅꯪ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗꯣ ꯈꯟꯖꯤꯜꯂꯨꯅꯨ. ꯆꯤꯡꯅꯕꯒ ꯑꯃꯠꯇ ꯄꯣꯛꯎꯅꯨ. ꯅꯪꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯀꯦꯅ ꯊꯝꯃꯗꯕꯅꯤ ꯑꯩꯅ." "ꯍꯣꯏ. ꯑꯁ ꯗꯥ ꯇꯣꯃꯥꯜ, ꯅꯪꯁꯦ ꯅꯨꯡꯁꯤꯕꯅ ꯈꯨꯅꯨꯡꯁꯤꯃ ꯇꯧꯏ." "ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯗ, ꯍꯥꯏꯐꯝ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗꯅ ꯅꯨꯡꯁꯤ." "ꯏꯁ, ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯔꯦꯅꯦ." "ꯃꯥꯟꯅꯔꯦ꯫ ꯑꯗꯣ ꯊꯥꯔꯤꯛ, ꯀꯔꯤ ꯍꯥꯏꯒꯦ ꯅꯨꯡꯁꯤꯕꯧ? ꯅꯪ ꯂꯨꯅ ꯀꯦꯅ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯅ ꯊꯕꯛ ꯏꯟꯈꯥꯡꯀꯥꯗꯨꯗꯤ ꯇꯧꯗꯅ ꯇꯣꯛꯀꯅꯨꯀꯣ. ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯇꯧꯀꯣ." "ꯇꯧꯗꯣꯏꯅꯤ, ꯈꯤꯇꯪ. ꯑꯗꯨꯒ ꯊꯕꯛ ꯏꯟꯈꯥꯡ ꯄꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯩꯒꯗꯕ, ꯆꯦꯟꯒꯗꯕ ꯒꯨꯟ ꯈꯨꯗꯤꯡꯃꯛꯇꯤꯅꯦ ꯆꯦꯜꯂꯒ ꯅꯪꯉꯣꯟꯗ ꯌꯥꯎꯔꯒ ꯂꯥꯛꯎꯀꯣ ꯊꯥꯔꯤꯛ." ꯊꯥꯔꯤꯛ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ, "ꯍꯣꯏꯃꯦ, ꯍꯣꯏꯕ ꯅꯪꯕꯨ ꯗꯥ ꯇꯣꯃꯥꯜ. ꯑꯩ ꯗꯥ ꯇꯣꯃꯥꯜꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯒꯨꯟꯗꯣ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯂꯣꯏꯅ ꯆꯦꯜꯂꯒ ꯂꯣꯏꯅꯔꯒ ꯂꯥꯛꯀꯦ. ꯁꯣꯏꯗꯅ ꯂꯥꯛꯀꯦꯕ ꯑꯩ." ꯑꯗꯨꯅꯤꯗꯅ." ꯊꯥꯔꯤꯛ ꯇꯣꯃꯥꯜ ꯑꯅꯤꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯊꯥꯔꯤꯛꯀꯤ ꯃꯇꯥꯔꯣꯏ ꯈꯔꯗꯨ ꯂꯩꯔꯤ꯫ ꯊꯑꯣꯏꯅ ꯊꯥꯔꯤꯛꯅ ꯉꯥꯏꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯑꯗꯨꯒꯤ꯫ ꯄꯨꯡꯗꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯒ ꯂꯩꯔꯛꯂꯕ ꯑꯗꯨꯗꯗꯤ ꯃꯇꯥꯔꯣꯏ ꯃꯃꯥꯟꯅꯕꯤ ꯃꯈꯩꯁꯤꯡ ꯑꯗꯨꯁꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯂꯥꯡꯂꯦꯟꯅ꯫ "ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥ ꯊꯥꯔꯤꯛꯁꯤꯕꯣ? ꯉꯁꯥꯏ ꯑꯃꯗꯒꯤ ꯅꯨꯄꯥ ꯎꯅꯕꯁꯦ ꯂꯣꯏꯗ꯭ꯔꯤ ꯋꯥꯅꯤ. ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ?" ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ꯫ "ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯅꯤꯡꯉꯥꯏ ꯂꯩꯔꯤꯖꯥꯠꯅꯣ? ꯉꯁꯥꯏꯗꯒꯤꯅꯤ ꯁꯨꯝ ꯁꯥꯕꯗ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕ." "ꯑꯗꯨꯅꯤ, ꯅꯠꯇꯦ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯁꯤꯕꯨ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯎꯁꯦꯅ ꯀꯧꯊꯣꯛꯎꯔꯒ ꯍꯧꯔꯒ ꯄꯨꯔꯛꯑꯒ ꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯉꯥꯏꯍꯜꯂꯒ ꯑꯣꯏꯅ ꯊꯝꯃꯤꯃꯤ. ꯌꯥꯝ ꯉꯝꯗ꯭ꯔꯣ ꯏꯇꯥ?" "ꯑꯋꯣꯏꯕ ꯆꯨꯝꯃꯤ, ꯌꯥꯝ ꯉꯝꯃꯦ ꯃꯥꯏ ꯃꯇꯧꯁꯦ." ꯑꯗꯨꯅꯦ." ꯅꯨꯄꯤ ꯂꯩꯔꯤꯕꯁꯤꯡꯗꯨ ꯋꯥ ꯃꯔꯤ ꯃꯊꯪ ꯍꯦꯛꯇ ꯉꯥꯡꯅꯕ ꯆꯩꯅꯕ ꯍꯧꯔꯛꯏ ꯊꯥꯔꯤꯛꯄꯨ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯇꯤ ꯑꯗꯨꯃꯛ ꯅꯨꯄꯥ unaꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ, "ꯀꯥꯟꯅꯗꯦ, ꯑꯩꯈꯣই ꯁꯤꯗꯒꯤ ꯑꯃ ꯆꯠꯂꯒ ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯉꯦ, ꯆꯠꯂꯁꯦꯅ ꯍꯥꯏꯖꯤꯜꯂꯨꯔꯁꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯉꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯈ꯭ꯔꯔꯣꯏ." "ꯍꯣꯏ, ꯍꯥꯏꯔꯨꯔꯁꯤ, ꯀꯧꯊꯣꯛꯎꯔꯁꯤ." "ꯀꯅꯥ ꯆꯠꯀꯦ ꯍꯥꯏꯅꯣ?" ꯊꯣꯏꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ꯫ "ꯌꯥꯅꯤꯁꯦ, ꯑꯗꯨꯒꯤꯗꯤ ꯑꯩ ꯆꯠꯀꯦ. ꯑꯩꯒꯤ ꯈꯣꯟ ꯑꯌꯥꯛꯄꯁꯦ ꯍꯦꯛꯇ ꯊꯥꯗꯔꯝꯒꯦ, ꯑꯗꯨꯒꯅꯦ ꯄꯨꯔꯒ ꯂꯥꯛꯀꯦ." ꯃꯇꯥꯔꯣꯏꯁꯤꯡꯗꯨ ꯅꯣꯛꯃꯤꯟꯅꯔꯒ, "ꯍꯣꯏ, ꯆꯠꯂꯣ. ꯑꯗꯨꯗꯤ ꯏꯇꯥ ꯊꯣꯏꯕꯤ, ꯊꯥꯔꯤꯛꯄꯨ ꯄꯨꯔꯛꯑꯣꯀꯣ." "ꯍꯣꯏ." ꯊꯣꯏꯕꯤꯗꯨ ꯊꯥꯔꯤꯛꯀ ꯇꯣꯃꯥꯜꯒꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯣꯏꯕꯤꯗꯨ ꯊꯥꯔꯤꯛꯀ ꯕꯣꯊꯦꯒꯅ ꯀꯟꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯑꯣ ꯏꯇꯥ, ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ, ꯐꯖꯕꯤ ꯊꯥꯔꯤꯛ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥ? ꯂꯣꯏꯗ꯭ꯔꯤꯕꯕ ꯅꯣꯏ ꯋꯥꯔꯤꯁꯦ? ꯀꯨꯏꯃꯟꯈ꯭ꯔꯦ."
ꯊꯥꯔꯤꯛꯇꯣ ꯏꯀꯥꯏ ꯁꯥꯟꯅꯔꯒ ꯅꯣꯛꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯑꯁ ꯍꯩꯃ ꯅꯣꯏꯁꯤꯗꯤ ꯍꯣꯏ ꯂꯣꯏꯔꯦ ꯂꯥꯛꯑꯒꯦ ꯍꯜꯂꯁꯤ ꯂꯥꯛꯑꯒꯦ ꯍꯜꯂꯁꯤ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯌꯦꯡꯉꯣ ꯃꯇꯝꯁꯦ ꯅꯨꯃꯤꯠ ꯇꯥꯈꯤꯗꯧꯔꯦ ꯊꯦꯡꯉꯕꯅꯤ ꯈꯪꯉꯕ ꯍꯣꯏ ꯃꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯅꯤꯅ ꯂꯥꯛꯑꯣꯀꯣ ꯊꯨꯅ ꯍꯣꯏꯕ ꯍꯣꯏꯕ ꯊꯣꯏꯕꯤꯗꯣ ꯃꯆꯤꯟ ꯄꯩꯔꯝꯂꯒ ꯃꯍꯥꯛ ꯊꯥꯔꯤꯛ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯆꯠꯈ꯭ꯔꯕꯗ ꯊꯥꯔꯤꯛꯅ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯣ ꯇꯥ ꯇꯣꯃꯥꯜ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯁꯨ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯆꯪꯕꯗ ꯇꯥꯕꯅꯤ ꯆꯪꯉꯣ ꯆꯪꯉꯣ ꯑꯗꯣ ꯋꯥꯔꯤꯗꯤ ꯄꯦꯜꯍꯧꯗ꯭ꯔꯦꯍꯦ ꯏꯁ ꯍꯥꯍꯥꯌꯨ ꯀꯣꯟꯅ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯣꯏꯅꯤ ꯍꯌꯦꯡꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯎꯀꯣ ꯍꯣꯏ ꯇꯥ ꯇꯣꯃꯥꯜ ꯅꯨꯡꯁꯤꯕꯧ ꯆꯠꯆꯔꯣ ꯆꯠꯆꯔꯣ ꯊꯥꯔꯤꯛꯇꯣ ꯇꯣꯃꯥꯜꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯇꯣꯃꯥꯜꯁꯨ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃ ꯑꯅꯤꯗꯤ ꯊꯥꯔꯤꯛꯅ ꯆꯠꯈꯤꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯂꯣꯝꯗ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛ ꯂꯥꯛꯂꯕꯗ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯩꯗꯧꯔꯒ ꯂꯩꯊꯣꯔꯛꯏꯅꯣ ꯍꯥꯏꯕꯅꯤꯗ ꯏꯇꯥ ꯊꯥꯔꯤꯛ ꯅꯪꯅ ꯑꯗꯨ ꯀꯨꯏꯅ ꯅꯨꯄꯥꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗꯨꯕు ꯍꯧꯅꯕ꯭ꯔꯥꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯁꯦ ꯆꯠꯂꯣꯗ ꯀꯩꯝꯇ ꯀꯨꯏꯗꯦ ꯀꯩꯁꯨꯝꯇꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯛꯇꯦ ꯏꯕꯦꯝꯃ ꯍꯦꯛ ꯐꯝꯊꯕꯒ ꯍꯧꯒꯠꯄꯅ ꯍꯥꯜꯂꯤ ꯊꯣꯏꯕꯤꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯊꯥꯔꯤꯛ ꯅꯪꯒꯤ ꯅꯆꯤꯟꯁꯤꯗꯤ ꯊꯥꯔꯗꯤ ꯍꯧꯔꯅꯤ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪꯅ ꯅꯆꯤꯟ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯣ ꯊꯤꯖꯗꯦ ꯑꯩꯈꯣꯏ ꯌꯥꯔꯦ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯕꯅꯤ ꯅꯠꯇ꯭ꯔ ꯏꯇꯥ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯍꯣꯏ ꯃꯥꯅꯤ ꯈꯪꯉꯦ ꯅꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯅꯆꯤꯟꯁꯤꯡꯗꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯌꯨꯝ ꯌꯧꯕ ꯊꯦꯡꯉꯅꯤ ꯃꯝꯁꯤꯜꯂꯛꯑꯕꯅꯤ ꯑꯣ ꯅꯪ ꯉꯥꯏꯕꯗꯅꯦ ꯃꯝꯃꯤꯕ ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯩ ꯇꯥꯅꯤꯡꯉꯣꯏ ꯅꯪ ꯑꯗꯨꯝꯅ ꯃꯇꯥꯔꯣꯏꯁꯤꯡ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯃꯈꯩꯗꯣ ꯋꯥ ꯉꯥꯡꯅ ꯈꯠꯅ ꯄꯨꯟꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯕꯗꯣ ꯀꯥꯔꯛꯃꯤꯟꯅꯔꯝꯃꯤ ꯃꯌꯨꯝ ꯇꯝꯅ ꯂꯣꯏꯅꯃꯛ ꯌꯧꯔꯛꯂꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯡꯅꯔꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯏꯇꯥ ꯊꯣꯏꯕꯤ ꯍꯣꯏ ꯄꯥꯎꯗꯪ ꯆꯠꯂꯨꯈꯤꯒꯦ ꯀꯩꯒꯤꯅꯣ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯅꯤꯡꯉꯛꯑꯕꯣ ꯅꯪ ꯑꯃ ꯏꯕꯦꯝꯃꯀꯣ ꯑꯁ ꯂꯩꯀꯥꯏ ꯀꯣꯏꯕ ꯋꯥꯊꯤ ꯉꯥꯡꯅꯕ ꯆꯠꯄ ꯅꯠꯇꯤꯌꯦ ꯏꯃꯥ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯃꯔꯝ ꯂꯩꯕꯒꯤ ꯆꯠꯇꯣꯏꯅꯤ ꯃꯔꯝ ꯂꯩꯕꯒꯤ ꯀꯔꯤ ꯃꯔꯝ ꯑꯣ ꯏꯇꯥ ꯊꯣꯏꯕꯤꯗꯒꯤꯅꯦ ꯐꯅꯦꯛ ꯐꯤꯒꯦ ꯂꯩ ꯃꯆꯨꯒꯤ ꯑꯝꯇ ꯋꯥꯏꯒꯦꯅ ꯍꯥꯏꯔꯨꯗꯣꯏꯕ ꯍꯩꯃ ꯀꯔꯤꯕ ꯐꯅꯦꯛ ꯐꯤꯒꯦ ꯍꯥꯏꯕ ꯍꯣꯏ ꯐꯤꯒꯦ ꯑꯁꯦꯡꯕ ꯈ꯭ꯋꯥꯡ ꯊꯣꯡꯂꯒ ꯁꯥꯕꯗꯣ ꯃꯣꯏꯒꯤ ꯃꯃꯥꯅ ꯁꯥꯕꯅꯤ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯌꯥꯝ ꯂꯩ ꯍꯥꯏ ꯊꯥꯔꯤꯛ ꯐꯤꯒꯦ ꯐꯅꯦꯛ ꯋꯥꯏꯒꯦ ꯍꯥꯏꯕꯗ ꯇꯔꯥꯏ ꯂꯥꯏꯅ ꯄꯤꯔꯛꯑꯣꯏꯀꯣ ꯃꯗꯨꯗꯤ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯑꯋꯥꯡꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨꯅꯦ ꯀꯔꯝꯅ ꯀꯔꯤꯒꯤ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯨꯗꯧꯔꯤꯕꯅꯣ ꯀꯔꯤ ꯇꯧꯅꯅꯕꯅꯣꯕ ꯑꯁ ꯏꯃꯥ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦꯕ ꯌꯥꯔꯛꯇ꯭ꯔꯒꯅ ꯇꯤꯟꯅꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯩꯃ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯑꯁꯦꯡꯕꯅꯦ ꯏꯃꯥ ꯑꯩꯗꯤ ꯅꯪ ꯊꯣꯛꯇꯧꯅꯨ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯕ ꯊꯣꯏꯕꯤ ꯍꯣꯏ ꯐꯥꯎꯗ ꯍꯩ ꯃꯤꯅ ꯄꯤꯕꯤꯔꯛꯑꯣꯏꯅꯦ ꯅꯪꯕꯣ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯨꯔꯒꯦ ꯀꯩꯅꯣꯅꯦ ꯏꯃꯥ ꯅꯪꯕꯣ ꯇꯧꯔꯣꯀꯣ ꯅꯪ ꯇꯧꯔꯣ ꯑꯩ ꯆꯠꯂꯦ ꯊꯥꯔꯤꯛ ꯃꯃꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯠꯇ ꯇꯥꯕꯤꯗꯕ ꯃꯈꯩ ꯃꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗꯒꯤ ꯈ꯭ꯋꯥꯡ ꯐꯤꯒꯦ ꯐꯅꯦꯛ ꯑꯁꯦꯡꯕ ꯂꯧꯔꯨꯅꯤ ꯋꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛꯇꯣ ꯊꯣꯏꯕꯤ ꯍꯣꯏꯗ ꯊꯨꯡꯂꯔꯦ ꯀꯩ ꯂꯩꯔꯒꯦ ꯏꯇꯥ ꯊꯥꯔꯤꯛ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯕꯣ ꯑꯣ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏꯅꯤ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗꯒꯤ ꯀꯩꯅꯣꯝꯇꯒ ꯂꯧꯒꯦꯗꯅ ꯇꯧꯕꯅꯤ ꯀꯩꯕꯨꯅꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯗꯣ ꯋꯥꯔꯤ ꯍꯥꯟꯅ ꯁꯨꯝ ꯁꯥꯈꯤꯁꯦ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯑꯗꯣ ꯏꯇꯥ ꯊꯣꯏꯕꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯕ ꯆꯠꯂꯣ ꯑꯩꯒꯤ ꯆꯥ ꯑꯝꯇ ꯂꯣꯟꯕꯤꯔꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯣꯏꯒꯤ ꯀꯔꯤ ꯑꯆꯥ ꯑꯊꯛ ꯂꯩꯒꯦ ꯃꯗꯨꯁꯤꯡꯗꯣꯈꯔ ꯈꯖꯤꯛꯇꯒ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯒ ꯋꯥꯔꯤꯗꯣ ꯁꯥꯁꯦꯕ ꯊꯥꯔꯤꯛꯀꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯊꯣꯏꯕꯤꯅ ꯃꯕꯨꯛꯇ ꯈꯜꯂꯤ ꯇꯧꯔꯗꯅꯤ ꯃꯥꯕꯨ ꯍꯦꯛ ꯂꯥꯛꯑꯕ ꯃꯥꯒꯤ ꯈꯗ꯭ꯔꯛꯁꯦ ꯇꯧꯁꯤꯟꯅꯔꯒ ꯆꯥꯊꯣꯛ ꯊꯛꯇꯣꯛꯇꯣꯏ ꯇꯧꯕꯤꯁꯦ ꯅꯨꯡꯁꯤꯗꯦꯍꯦ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯐꯩ ꯈꯪꯅꯤ ꯉꯁꯤꯗꯤꯅꯦ ꯑꯩ ꯊꯕꯛ ꯇꯧꯒꯦꯕ ꯊꯣꯏꯕꯤꯗꯣ ꯑꯃꯨꯛ ꯊꯥꯔꯤꯛꯇ ꯇꯧꯁꯤꯟꯅꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯏꯇꯥ
ꯆꯥ ꯑꯣꯏꯅ ꯍꯦꯛ ꯂꯣꯜꯂꯛꯀꯦ, ꯑꯇꯩ ꯆꯥꯅꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯏꯇꯥ, ꯂꯩꯔꯝꯃꯨꯀꯣ ꯑꯗꯨꯗꯤ꯫ ꯊꯣꯏꯕꯤ ꯆꯪꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ, ꯑꯗꯨꯒ ꯆꯥ ꯂꯣꯟꯈꯠꯄ ꯈꯣꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯇꯤ ꯃꯌꯥ ꯑꯗꯨꯝ ꯍꯤꯒꯠꯇꯨꯅ ꯁꯤꯅꯤꯗꯅ, ꯆꯥꯁꯨ ꯊꯛꯇꯣꯛꯄꯅꯤ, ꯐꯤꯁꯨ ꯋꯥꯏꯊꯣꯛꯀꯅꯤ, ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥ ꯂꯣꯟꯅ ꯂꯣꯟꯅ ꯈꯪꯅꯤ ꯐꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯆꯥꯁꯦ ꯆꯤꯅꯤ ꯍꯥꯞꯂꯒ ꯂꯣꯟꯕꯒꯤ ꯃꯍꯨꯠꯇ ꯊꯨꯝ ꯑꯣꯏꯅ ꯍꯥꯞꯄꯒ ꯂꯣꯜꯂꯒ ꯄꯤꯊꯛꯀꯦ ꯈꯪꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯂꯣꯜꯂꯤꯕ ꯆꯥꯗꯨ ꯆꯤꯅꯤ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯊꯨꯝ ꯈꯨꯕꯥꯝ ꯑꯃ ꯑꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯆꯥ ꯑꯗꯨ ꯍꯩꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯁꯦ ꯏꯇꯥ ꯅꯪꯒꯤ ꯆꯥ꯫ ꯊꯥꯔꯤꯛꯅ ꯅꯣꯛꯂꯒ, ꯍꯩꯃꯥ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ, ꯀꯩꯅꯣ ꯅꯪꯗꯤ ꯊꯛꯑꯣꯏꯗꯕ꯭ꯔꯥ? ꯊꯛꯑꯣꯏꯌꯦ, ꯑꯩꯗꯤ ꯊꯛꯅꯤꯡꯗ꯭ꯔꯦ꯫ ꯑꯣ, ꯅꯪ ꯑꯗꯨꯝ ꯑꯣꯏꯅ ꯂꯣꯏꯅ ꯊꯛꯆꯔꯣ ꯐꯖꯅ꯫ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯒꯤ ꯆꯥ ꯑꯗꯨ ꯂꯧꯔꯒ ꯊꯥꯔꯤꯛꯅ ꯊꯛꯄ ꯍꯧꯏ꯫ ꯊꯨꯝ ꯈꯨꯌꯥꯛ ꯌꯥꯛꯄ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯃꯤꯠ ꯑꯗꯨ ꯁꯨꯒꯠꯇꯨꯅ ꯈꯥꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ, ꯈꯪꯕ꯭ꯔꯅ? ꯑꯁ ꯀꯩꯅꯣ ꯏꯇꯥ ꯅꯪꯒꯤ ꯆꯥꯁꯤꯗꯤ? ꯀꯩꯗꯧꯔꯒꯦꯅꯦ ꯏꯇꯥ? ꯑꯁ ꯅꯪꯒꯤ ꯆꯥꯁꯤ ꯃꯍꯥꯎ ꯑꯃ ꯇꯧꯏ, ꯊꯛꯄ ꯌꯥꯗꯤꯌꯦ꯫ ꯑꯦ ꯇꯧꯔꯝꯃꯣꯏ ꯏꯇꯥ, ꯏꯇꯥꯒꯤ ꯆꯤꯜꯂꯩꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯆꯥꯗꯣ ꯀꯣꯟꯅ ꯊꯛꯑꯣ, ꯋꯥꯔꯤ ꯁꯥꯔꯁꯦ꯫ ꯍꯣꯏ ꯁꯥꯁꯦ꯫ ꯑꯗꯣ ꯅꯪꯒꯤ ꯆꯥꯁꯦ ꯑꯩ ꯏꯁꯥꯒ ꯀꯩꯅꯣꯝ ꯂꯣꯏ ꯇꯧꯈ꯭ꯔꯦꯀꯣ꯫ ꯑꯁ ꯅꯪꯒꯤ ꯋꯥꯈꯜꯅꯅꯦꯃꯤ ꯏꯇꯥ ꯊꯥꯔꯤꯛ ꯅꯪꯕꯣ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ꯫ ꯀꯩ ꯄꯥꯎꯅꯣ? ꯅꯪ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯍꯣꯏꯅꯦ ꯍꯥꯏꯔꯣꯏꯕ, ꯍꯥꯏꯌꯨꯁꯦ꯫ ꯑꯣꯅꯦ ꯏꯕꯦꯝꯃ, ꯑꯩꯁꯦ ꯅꯍꯥꯟꯒꯤ ꯃꯊꯪꯁꯦ ꯈꯪꯉꯕ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯂꯦ꯫ ꯑꯦ ꯅꯪꯗꯤ ꯀꯩꯗꯧꯕ ꯆꯠꯂꯤꯕ? ꯍꯥꯏꯔꯛꯈꯤꯒꯦ ꯑꯗꯨꯝ ꯇꯥꯎ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯥꯔꯤꯛꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ, ꯑꯩꯁꯦ ꯃꯣꯏꯗꯅꯦ ꯃꯉꯣꯟꯗꯒꯤ ꯐꯅꯦꯛ ꯑꯝꯇ ꯋꯥꯏꯒꯦ ꯍꯥꯏꯗꯅ ꯆꯠꯂꯤ, ꯑꯗꯨꯒꯅꯤ ꯈꯪꯉꯕ ꯌꯥꯔꯣꯏ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯄꯤꯔꯛꯇ꯭ꯔꯤꯅꯦꯃꯤ ꯅꯪꯕꯣ꯫ ꯑꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯃꯥꯗꯤ? ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟ ꯐꯅꯦꯛ ꯑꯃꯈꯛ ꯋꯥꯏꯅꯕꯕꯣ? ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯦꯕꯀꯣ, ꯂꯥꯡꯂꯦꯟꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯏ ꯐꯠꯇꯦꯅ꯫ ꯍꯦꯔꯥ ꯑꯗꯥꯏꯅꯁꯨ ꯈꯜꯂꯨꯅꯨ, ꯐꯠꯇꯦ꯫ ꯑꯗꯣ ꯀꯩ ꯐꯅꯦꯛꯅꯣ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯋꯥꯏꯅꯤꯅ ꯍꯥꯏꯔꯨꯏꯕꯣ? ꯑꯣ ꯀꯩꯅꯣꯅꯦ, ꯐꯤꯒꯦ, ꯃꯣꯏꯒꯤ ꯐꯤꯒꯦ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯣ ꯋꯥꯏꯒꯦ ꯍꯥꯏꯔꯨꯕ, ꯑꯗꯨꯗ ꯌꯥꯗ꯭ꯔꯤꯕ꯫ ꯑꯁ ꯍꯦꯔꯥꯗ, ꯆꯠꯂꯣ ꯑꯥꯗ ꯅꯪꯁꯨ, ꯃꯤꯒꯤ ꯐꯤꯒꯦ ꯑꯇꯥꯡꯕꯗꯨꯗꯤ ꯀꯃꯥꯏꯅ ꯋꯥꯏꯒꯦ ꯍꯥꯏꯕ ꯌꯥꯔꯛꯇꯣꯏꯅꯣ? ꯅꯪꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯒꯨꯝꯕꯗꯨꯗꯤꯅꯦ ꯌꯥꯔꯛꯑꯣꯏ, ꯃꯤꯅ ꯋꯥꯏꯍꯟꯅꯤꯡꯗꯕꯅꯤ꯫ ꯑꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯃꯃꯥꯟꯅꯕꯤꯗꯤ ꯑꯣꯏꯔꯤꯗꯅ꯫ ꯑꯣ ꯑꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨꯅꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯅꯪꯒꯤꯁꯦ ꯃꯥꯒꯤ ꯃꯤꯆꯪꯂꯣ ꯊꯣꯏꯕꯤ? ꯑꯩꯒꯤꯁꯦ ꯃꯤꯆꯪꯒꯤ ꯋꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯃꯤꯅ ꯍꯥꯏꯔꯛꯂꯕꯁꯨ ꯌꯥꯔꯣꯏ, ꯄꯤꯔꯣꯏ ꯑꯩꯁꯨ꯫ ꯑꯦ ꯀꯔꯤꯕ? ꯑꯩꯅ ꯀꯩꯅꯣꯝꯃ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯤꯁꯤꯗꯤ, ꯇꯣꯛꯄ ꯇꯥꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯑꯦ ꯀꯔꯤꯒꯤ ꯇꯣꯛꯇꯣꯏꯅꯣ? ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯅꯣ꯫ ꯊꯣꯏꯕꯤ, ꯑꯩꯒꯤꯁꯤ ꯑꯇꯩ ꯅꯠꯇꯦ꯫ ꯀꯩꯅꯣꯕ ꯑꯗꯣ? ꯂꯥꯡꯂꯦꯟꯗ ꯍꯥꯏꯕꯒꯨꯝꯅ ꯅꯪꯉꯣꯟꯗꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯐꯤꯒꯦ ꯐꯅꯦꯛꯇꯣ ꯑꯝꯇ ꯋꯥꯏꯒꯦ, ꯁꯦꯠꯄꯤ ꯁꯥꯟꯅꯒꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯊꯥꯔꯤꯛꯀꯤ ꯋꯥꯐꯝꯗꯣ ꯇꯥꯔꯒ ꯊꯣꯏꯕꯤꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯦ ꯀꯔꯤꯕ? ꯍꯔꯦ ꯊꯥꯔꯤꯛ, ꯅꯪ ꯑꯗꯨꯗꯤ ꯁꯥꯎꯒꯅꯨ, ꯌꯥꯔꯣꯏ, ꯁꯤꯗꯤ ꯋꯥꯏꯕ ꯌꯥꯔꯣꯏ, ꯑꯩ ꯄꯤꯅꯤꯡꯗꯦ, ꯄꯤꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅꯅꯦ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯏꯅ ꯍꯥꯏꯌꯨ, ꯑꯃ ꯑꯣꯏꯅ꯫ ꯑꯁ ꯏꯇꯥ ꯊꯣꯏꯕꯤ, ꯊꯥꯔꯤꯛ ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨꯅꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯊꯥꯔꯤꯛꯇꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯁꯥꯎꯔꯤ ꯇꯧꯔꯒ, ꯈꯪꯉꯦ ꯏꯕꯦꯝꯃ, ꯅꯣꯏꯒꯤ ꯅꯕꯨꯛꯆꯦꯟꯁꯤꯡꯁꯦ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯈꯪꯉꯦ ꯑꯩꯅ꯫ ꯐꯩ, ꯅꯣꯏ ꯐꯩꯌꯦꯕ, ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯃꯥꯟꯅꯕꯤ ꯑꯣꯏꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯦ ꯀꯩꯅꯣ ꯊꯥꯔꯤꯛ ꯅꯪꯅ ꯁꯥꯎꯒꯠꯂꯛꯏꯗꯨꯅ? ꯌꯥꯔꯦ ꯑꯩ ꯆꯠꯂꯦ, ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯔꯣꯏ, ꯋꯥꯏꯒꯦ ꯀꯥꯏꯅ, ꯆꯠꯂꯦ꯫ ꯊꯥꯔꯤꯛ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ, ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗꯒꯤ ꯐꯤꯡꯅ꯫ ꯊꯣꯏꯕꯤꯅ ꯁꯣꯜꯍꯧꯏ ꯊꯥꯔꯤꯛꯀꯤ ꯃꯇꯧ ꯑꯗꯨꯗ꯫ ꯉꯥꯎꯗꯦꯒ ꯌꯥꯄꯣꯠꯇꯦꯀꯣ꯫ ꯑꯁꯤꯅꯅꯤꯅꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯇꯤꯟꯕ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯤꯒꯥꯏ ꯋꯥ ꯑꯃꯨꯛ ꯀꯥꯃꯨꯔꯅꯤ, ꯑꯩ ꯐꯠꯇꯦ, ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ, ꯃꯕꯨꯛ ꯐꯠꯇꯦ ꯍꯥꯏꯗꯅ꯫ ꯍꯤꯒꯥꯏ ꯋꯥ ꯀꯟꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯁꯣꯝꯗꯁꯨ ꯃꯉꯥꯏ ꯊꯥꯔꯤꯛ ꯃꯇꯤꯛ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯅ ꯆꯠꯂꯤ, ꯆꯠꯅꯁꯨ ꯍꯥꯏꯔꯤ꯫ ꯐꯩ, ꯈꯪꯅꯤꯗꯅ ꯑꯗꯨꯗꯤ, ꯈꯪꯅꯤꯕ, ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ, ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯂꯣꯏꯅ ꯁꯟꯗꯣꯛꯀꯦ, ꯄꯨꯛ ꯐꯠꯇꯕꯤꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯍꯟꯒꯦꯕ, ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯪꯅꯤ, ꯅꯪ ꯈꯪꯅꯤꯕ꯫ ꯊꯥꯔꯤꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯉꯛꯄ ꯑꯃꯅꯤ, ꯁꯣꯅꯣ ꯏꯊꯨꯡ ꯊꯨꯡꯂꯒ ꯂꯩꯕꯅꯤ꯫
ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯅ ꯍꯦꯛꯇ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯍꯤꯒꯥꯏ ꯋꯥ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯀꯥꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯅꯤꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯌꯨꯝꯗꯣ ꯑꯇꯩꯒꯤ ꯌꯨꯝ ꯅꯠꯇꯦ, ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯏꯃꯨꯡꯅꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯇꯩꯃ ꯑꯅꯤ ꯂꯩ, ꯀꯨꯟꯖꯕꯇꯤ ꯑꯃꯗꯤ ꯊꯥꯔꯣ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯃꯌꯥꯝꯕ ꯑꯍꯜ ꯇꯣꯝꯕꯒꯤꯅꯤ, ꯑꯗꯨꯒ ꯑꯃꯅ ꯃꯌꯥꯝꯕ ꯌꯥꯏꯃ ꯇꯣꯝꯕꯨꯡꯒꯤꯅꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅꯤ ꯀꯨꯟꯖꯕꯇꯤꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ, ꯑꯩ ꯏꯔꯣꯟꯕꯁꯤ ꯊꯥꯒꯠꯂꯒꯦ꯫ ꯅꯪꯅ ꯀꯥꯡꯍꯧ ꯑꯃ ꯇꯧꯁꯤ ꯍꯥꯏꯕꯗꯨꯒꯤ ꯃꯆꯜꯗꯣ ꯁꯦꯝꯖꯤꯜꯂꯛꯑꯣ, ꯑꯩꯅ ꯁꯤ ꯇꯧꯔꯤꯉꯩꯁꯤꯗ"꯫ ꯃꯧ ꯌꯥꯏꯃ ꯊꯥꯔꯣꯁꯨ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯆꯦ, ꯑꯩ ꯁꯦꯝꯖꯤꯜꯂꯛꯑꯒꯦ"꯫ "ꯍꯣꯏ ꯍꯣꯏ"꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯦꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯃꯤꯟꯅꯔꯤ꯫ ꯀꯨꯟꯖꯕꯇꯤ ꯑꯃꯗꯤ ꯊꯥꯔꯣ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯧ ꯑꯣꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯄꯥꯟꯃꯤꯟꯅꯖꯕꯅꯤ꯫ ꯀꯥꯡꯍꯧꯒꯤ ꯃꯆꯜ ꯁꯦꯝꯅ ꯁꯦꯝꯅ ꯊꯥꯔꯣꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤꯀꯣ?" "ꯉꯥꯏꯔꯤ꯫ ꯑꯗꯣ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯤꯗꯤ, ꯑꯁꯤꯒꯤꯁꯨ ꯅꯨꯄꯤ ꯂꯥꯛꯈꯤꯒꯗꯕ ꯊꯤꯒꯗꯕ ꯋꯥꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤ"꯫ "ꯋꯥꯠꯂꯤ꯫ ꯃꯥꯒ ꯂꯥꯛꯑꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧꯁꯦ ꯑꯩꯈꯣꯏ 3 ꯁꯨꯔꯅꯤꯅꯦꯀꯣ?" "ꯁꯨꯔꯅꯤ꯫ ꯑꯗꯨ ꯏꯆꯦ, ꯑꯩꯈꯣই ꯄꯨꯂꯞ ꯍꯥꯟꯅꯒꯨꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ, ꯅꯨꯡꯁꯤꯅꯁꯤꯀꯣ ꯏꯆꯦ꯫ "ꯀꯔꯤꯅꯣ, ꯅꯨꯡꯁꯤꯅꯗ꯭ꯔꯕꯗꯤ ꯈꯠꯅꯒꯗ꯭ꯔꯣ ꯏꯅꯥꯎ ꯅꯪꯕꯣ? ꯂꯩꯗꯣꯏꯅꯤ, ꯑꯩꯈꯣꯏ 3 ꯄꯨꯂꯞ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯤ, ꯏꯪꯅ ꯆꯤꯛꯅ ꯌꯨꯝꯁꯦ ꯄꯥꯟꯃꯤꯟꯅꯗꯣꯏꯅꯤ"꯫ "ꯍꯣꯏ ꯏꯆꯦ, ꯄꯥꯟꯃꯤꯟꯅꯕ ꯑꯣꯏꯁꯦ꯫ ꯑꯗꯨꯕꯨꯅꯦ, ꯁꯨꯝ ꯑꯍꯜ ꯂꯃꯟꯅ ꯀꯩꯅ ꯍꯥꯏꯅꯕꯗ ꯏꯃꯨꯡ ꯑꯃꯗ ꯃꯧ 3 ꯑꯣꯏꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯅꯒꯟꯗꯦꯅ ꯍꯥꯏꯅꯔꯤꯕꯗꯣ, ꯑꯗꯨꯒꯤ ꯁꯨꯝ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯕꯅꯤ"꯫ ꯍꯥꯏꯅꯕꯅꯤ ꯆꯤꯜꯍꯥꯏ ꯑꯣꯏꯅ꯫ ꯑꯗꯣ ꯃꯗꯨꯃꯛꯅ ꯆꯤꯜꯍꯥꯏ ꯑꯣꯏꯔꯒ ꯂꯩꯍꯟꯁꯤ, ꯊꯝꯁꯤ ꯑꯗꯨꯝ꯫ ꯃꯗꯨꯕꯨ ꯅꯥꯊꯩꯔꯝꯂꯒꯅꯦ, ꯑꯩꯈꯣꯏ ꯃꯧ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯕ ꯑꯣꯏꯁꯤ, ꯄꯥꯟꯅꯕꯁꯨ ꯍꯣꯠꯅꯃꯤꯟꯅꯁꯤ"꯫ "ꯍꯣꯏ ꯏꯆꯦꯝꯃ, ꯃꯗꯨꯃꯛꯅꯤ ꯅꯅꯥꯎꯒꯤ ꯋꯥꯈꯜꯅ ꯈꯟꯖꯔꯝꯂꯤꯕ ꯅꯤꯡꯖꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯁꯨ"꯫ "ꯀꯥꯟꯅꯗꯦ ꯏꯅꯥꯎ, ꯋꯥꯔꯤꯗ ꯇꯧꯔꯒ ꯃꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯦ꯫ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯕ ꯊꯦꯡꯕ ꯇꯥꯔꯦ꯫ ꯅꯈꯣꯏ ꯅꯇꯩ ꯏꯕꯨꯡꯉꯣꯗꯣ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ"꯫ ꯊꯥꯔꯣꯅꯁꯨ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯀꯥꯡꯍꯧꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯉꯧꯅꯕ ꯊꯥꯎ ꯍꯩꯅꯕ ꯇꯧꯔꯛꯑꯒꯦ, ꯏꯇꯩ ꯏꯕꯨꯡꯉꯣꯅ ꯆꯥꯕ ꯅꯪꯅꯅꯕ"꯫ ꯇꯧꯁꯤꯜꯂꯛꯑꯣ ꯅꯪꯅ ꯃꯗꯨ"꯫ "ꯍꯣꯏ ꯏꯆꯦ"꯫ ꯑꯗꯨꯝꯅ ꯀꯨꯟꯖꯕꯇꯤ ꯑꯃꯗꯤ ꯊꯥꯔꯣ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯖꯅ ꯂꯩꯖꯩ ꯃꯈꯣꯏ ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ꯫ ꯅꯨꯃꯤꯠ 2-3ꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛꯅ ꯁꯟꯗꯣꯛꯈꯤꯕ ꯃꯤꯋꯥ ꯍꯤꯒꯥꯏꯋꯥ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯣꯏꯅ ꯇꯥꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯂꯩꯁꯥꯕꯤ ꯈꯔ ꯄꯨꯜꯂꯝꯃꯤ, ꯊꯥꯔꯤꯛꯇꯤ ꯌꯥꯎꯗꯦ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅꯗꯤ꯫ ꯂꯥꯡꯂꯦꯟꯅ ꯋꯥ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯅꯠꯇꯦ ꯅꯪꯕꯨ ꯊꯣꯏꯕꯤ, ꯑꯩꯈꯣꯏꯅꯤꯒꯤ ꯍꯤꯒꯥꯏꯋꯥꯅ ꯌꯣꯝꯃꯦ ꯍꯥꯏꯃꯤ ꯂꯩꯀꯥꯏꯁꯤꯕꯣ"꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯒꯥꯏꯋꯥ ꯃꯀꯣꯛ ꯑꯃ ꯂꯩꯔꯤꯗꯅ, ꯑꯗꯨꯅ ꯀꯥꯝꯕ ꯁꯤꯟꯕ ꯍꯤꯒꯥꯏꯋꯥꯅꯤꯗꯅ, ꯑꯗꯨꯒꯤꯅꯤ ꯃꯌꯥꯛ ꯌꯥꯝꯅ ꯀꯜꯂꯤꯁꯦ ꯏꯕꯦꯝꯃ"꯫ "ꯆꯨꯝꯃꯤ, ꯌꯥꯝ ꯍꯩꯈ꯭ꯔꯦ ꯃꯥ, ꯅꯣꯡꯃꯗꯤꯅꯦ ꯁꯣꯏꯗꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗꯧꯔꯤꯕꯅꯤ"꯫ "ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ"꯫ ꯊꯣꯏꯕꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯍꯥꯏꯔꯒꯅꯦ, ꯅꯍꯥꯟ ꯊꯥꯔꯤꯛꯅ ꯇꯝꯃꯛꯏꯅꯤ ꯅꯣꯏꯒꯤ ꯃꯔꯝꯗ ꯄꯥꯎꯒ"꯫ "ꯀꯩꯅ ꯇꯝꯃꯛꯏꯅꯣ"꯫ "ꯑꯣ, ꯀꯔꯤ ꯑꯣꯏꯅꯤ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯊꯣꯏꯕꯤꯒ ꯂꯥꯡꯂꯦꯟꯒꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ, ꯄꯣꯠ ꯆꯩ ꯑꯃꯠꯇ ꯋꯥꯏꯒꯦ ꯈꯣꯠꯀꯦ ꯌꯥꯗꯕꯅꯤ, ꯌꯥꯝꯅ ꯂꯤꯛꯄꯅꯤ, ꯇꯤꯟꯅꯔꯨꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯝꯃꯤꯅꯦꯃꯤ ꯅꯣꯏꯕꯣ"꯫ "ꯀꯩꯅꯤꯒꯦ ꯑꯗꯨꯗꯤ? ꯃꯗꯨ ꯅꯨꯄꯤꯗꯣ ꯃꯇꯥ ꯑꯃꯅꯤꯅꯦ, ꯃꯗꯣ ꯍꯤꯒꯥꯏꯋꯥ ꯌꯥꯝꯅ ꯍꯩꯗꯣꯔꯤ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯁꯨ ꯐꯨꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ"꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ, "ꯈꯪꯗꯦ, ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯉꯥꯡ ꯈꯨꯉꯥꯡ ꯑꯗꯨꯗꯗꯤꯅꯦ, ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯗꯤ ꯅꯣꯏꯅꯤꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯅ ꯎꯔꯅꯤ ꯑꯗꯨꯝ". ꯑꯩꯁꯦ ꯁꯥꯎꯔꯣꯏꯅ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕꯅꯦꯕ, ꯑꯗꯣ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦ ꯁꯨꯝ, ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ", ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯥꯒꯤꯁꯦ, ꯈꯪꯗꯦ ꯊꯣꯏꯕꯤ, ꯂꯥꯡꯂꯦꯟ, ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯅꯕ ꯌꯥꯝꯅ ꯁꯤꯜꯂꯤꯀꯣ ꯃꯥꯒꯤꯁꯦ, ꯅꯣꯏ ꯑꯅꯤꯅ ꯈꯠꯅꯔꯒ ꯐꯤꯗꯣ ꯋꯥꯏꯅꯕ ꯀꯣꯛ ꯁꯥꯟꯅꯔꯤꯅꯤ ꯃꯥꯒꯤꯗꯣ"꯫ "ꯃꯥꯅꯦ ꯆꯨꯝꯃꯤ,
ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯈꯩꯁꯤꯡꯗꯨ ꯊꯥꯔꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯄꯥꯝꯗꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯁꯦꯡꯅ ꯍꯦꯟꯁꯨ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ ꯊꯥꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯧꯁꯤ꯫ ꯃꯌꯥꯝꯗꯨꯅ ꯋꯥꯔꯤ ꯃꯇꯥꯏ ꯇꯧꯔꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯊꯥꯔꯤꯛꯇꯨ ꯒꯝ ꯍꯦꯛꯇꯃꯛ ꯂꯥꯛꯂꯤ꯫ ꯊꯥꯔꯤꯛꯇꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯑꯩꯒꯤ ꯃꯤꯋꯥꯒ ꯉꯥꯡꯅꯔꯝꯂꯤꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ?" ꯊꯣꯏꯕꯤꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯁꯣꯅꯣ ꯏꯊꯨꯡ ꯊꯨꯡꯈꯩ, ꯍꯤꯒꯥꯏ ꯋꯥꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ." ꯂꯥꯡꯂꯦꯟꯅ, ꯑꯗꯨꯅꯦ ꯏꯇꯥ ꯊꯥꯔꯤꯛ, ꯅꯪꯀꯣ ꯁꯣꯅꯣ ꯌꯥꯝꯅ ꯊꯨꯡꯏ꯫ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯒꯤ ꯃꯤꯋꯥ ꯑꯩꯈꯣꯏꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯑꯉꯥꯎꯕꯤ ꯅꯪꯕꯣ." ꯊꯥꯔꯤꯛꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯈꯨꯝꯂꯛꯏ, "ꯑꯣ ꯈꯪꯗꯦ, ꯅꯣꯏ ꯃꯌꯥꯝ ꯁꯨꯝ ꯄꯨꯜꯂꯒ ꯂꯩꯔꯝꯕꯗꯨꯒꯤ ꯍꯥꯏꯕꯅꯤ, ꯁꯥꯎꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ?" "ꯑꯣ ꯁꯥꯎꯗꯦ, ꯅꯪ ꯁꯤꯃꯀꯣ ꯊꯥꯔꯤꯛ." ꯊꯥꯔꯤꯛꯇꯨ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ, "ꯏꯇꯥ ꯊꯥꯔꯤꯛ, ꯀꯩꯅꯣ ꯅꯪꯅ ꯑꯩꯒ ꯂꯥꯡꯂꯦꯟꯒꯒꯤ ꯃꯔꯝꯗ ꯍꯤꯒꯥꯏꯋꯥ ꯁꯟꯗꯣꯛꯏꯗꯤ? ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯥꯝꯃꯦ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ?" "ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ? ꯀꯅꯥ ꯍꯥꯏꯔꯛꯏ ꯋꯥꯅꯣ ꯑꯗꯨꯅ? ꯑꯁ ꯑꯩ ꯈꯪꯗꯦꯀꯣ ꯑꯝꯇ ꯊꯣꯏꯕꯤ." ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯦ ꯊꯥꯔꯤꯛ ꯅꯆꯤꯟ ꯊꯤꯒꯅꯨ, ꯂꯩꯀꯥꯏ ꯃꯤꯅ ꯋꯥ ꯂꯣꯏꯅ ꯂꯥꯎꯅꯔꯒ ꯈꯪꯅꯔꯒ ꯂꯩꯔꯕꯅꯤ." "ꯍꯣ ꯑꯩ ꯈꯪꯗꯦ, ꯑꯩꯗꯤꯅꯦ ꯍꯤꯒꯥꯏꯋꯥꯒ ꯑꯃꯠꯇ ꯍꯩꯖꯗꯦ ꯇꯧꯖꯗꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯝꯇ." ꯇꯧꯔꯝꯃꯣꯏꯕ ꯅꯪ. ꯅꯪꯅ ꯑꯩꯒ ꯂꯥꯡꯂꯦꯟꯒꯗ ꯐꯅꯦꯛ ꯄꯤꯒꯦ ꯋꯥꯏꯒꯦ ꯍꯥꯏꯕꯗ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯐꯠꯇꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒꯤ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯁꯟꯇꯣꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯔꯣꯏ ꯈꯟꯕ꯭ꯔꯣ?" ꯊꯥꯔꯤꯛ ꯃꯥꯒꯤ ꯃꯆꯤꯟꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯉꯝꯅꯅꯕ ꯈꯨꯝꯂꯛꯏ, "ꯑꯁ ꯏꯇꯥ ꯊꯣꯏꯕꯤ, ꯅꯪꯒꯤ ꯋꯥꯗꯣ ꯇꯣꯛꯉꯥꯗꯨꯝ ꯑꯣꯏꯔꯤꯅꯤ, ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯥꯎ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯀꯣ ꯅꯪꯒꯤꯗꯣ." "ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯆꯤꯟ ꯅꯈꯥꯗꯤ ꯑꯣꯈꯥꯛ ꯐꯖꯅ ꯊꯤꯕ ꯖꯥꯠꯅꯤꯀꯣ, ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯎꯠꯄꯥꯠ ꯉꯥꯡꯕ." "ꯏꯇꯥ ꯊꯣꯏꯕꯤ, ꯂꯥꯡꯂꯦꯟ ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯈꯠꯅꯕ ꯍꯧꯕ ꯍꯥꯏꯕꯗꯣ ꯍꯧꯔꯤꯕ꯭ꯔꯥ? ꯍꯥꯏꯌꯨꯅꯤ, ꯁꯦꯡꯅ ꯍꯧꯔꯤꯕ꯭ꯔꯥꯕ ꯈꯠꯅꯕꯁꯦ?" "ꯍꯧꯗꯦ ꯑꯩꯈꯣꯏ ꯅꯪꯒ ꯈꯠꯅꯕ ꯄꯥꯝꯗꯦ, ꯑꯗꯣ ꯅꯪ ꯇꯧꯏꯗꯣ ꯆꯨꯝꯗꯦ, ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯦ." ꯊꯣꯏꯕꯤ, ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯣꯡꯈꯠꯅꯔꯒ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯃꯇꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯑꯍꯨꯝꯃꯛ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ, ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅꯅꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ, ꯃꯒꯨꯟ ꯂꯣꯏ ꯈꯪꯉꯕꯅꯤ." ꯑꯃꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ, ꯑꯗꯨꯅꯤ, ꯁꯤꯒꯨꯝꯕ ꯋꯥꯊꯣꯛꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯊꯣꯛꯑꯒ ꯂꯥꯛꯑꯝꯅꯤ, ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯈꯪꯅꯔꯁꯤ, ꯇꯨꯃꯤꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯈꯣꯏ ꯃꯁꯦꯟꯇ." ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯣ ꯑꯩꯁꯨꯅꯦ ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯥꯎꯅꯤꯡꯕ." ꯁꯥꯎꯅꯤꯡꯉꯨꯅꯨ ꯃꯁꯥꯒꯤꯅꯤ." ꯊꯥꯔꯤꯛꯇꯣ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯑꯗꯨꯅ ꯃꯤꯆꯪ ꯑꯃꯠꯇ ꯑꯣꯏꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯤꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯑꯗꯨꯗꯤ ꯅꯣꯏ ꯃꯌꯥꯝꯒꯤꯁꯤꯗꯤ ꯅꯣꯏ ꯄꯨꯂꯞ ꯍꯦꯛꯇ ꯃꯤꯆꯪ ꯁꯪꯒ ꯑꯣꯏꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ?" "ꯑꯦ ꯀꯅꯥꯅ ꯑꯩꯈꯣꯏ ꯃꯤꯆꯪ ꯑꯣꯏꯔꯒꯦ ꯍꯥꯏꯁꯤꯕꯣ?" ꯌꯥꯔꯦ ꯂꯣꯏꯅ ꯈꯪꯉꯤ, ꯅꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯁꯦ ꯐꯠꯇꯦ, ꯍꯤꯒꯥꯏꯋꯥ ꯇꯧꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯅꯠꯇ꯭ꯔꯣ?" ꯂꯥꯡꯂꯦꯟꯅ ꯇꯥꯞ ꯑꯣꯛꯂꯒ, ꯍꯣꯏ ꯅꯪꯒꯤ ꯑꯆꯨꯝꯕ ꯊꯕꯛꯇꯨꯅꯤ ꯍꯥꯏꯕꯤꯔꯤꯁꯦ, ꯁꯥꯎꯅꯤꯡꯉꯤꯔꯣ?" "ꯏꯇꯥ ꯂꯥꯡꯂꯦꯟ, ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯀꯥꯗꯤ ꯍꯧꯔꯛꯀꯅꯨꯀꯣ." "ꯍꯣ ꯏꯕꯦꯝꯃ, ꯍꯧꯖꯗꯦ ꯑꯩꯈꯣꯏ, ꯀꯤꯖꯩꯌꯦ, ꯅꯠꯇ꯭ꯔꯣ ꯏꯇꯥ ꯊꯣꯏꯕꯤ?" "ꯃꯥꯅꯦ ꯑꯋꯣꯏꯕ." ꯊꯥꯔꯤꯛꯇꯣ ꯁꯥꯎꯅꯤꯡꯅ ꯋꯥ ꯍꯥꯏꯔꯛꯏ, "ꯑꯣ ꯐꯩ ꯑꯗꯨꯗꯤ ꯑꯩꯅꯦ ꯅꯣꯏꯒ ꯑꯝꯇ ꯄꯨꯜꯂꯣꯏ, ꯅꯣꯏ ꯂꯣꯏꯅ ꯅꯕꯨꯛꯁꯤꯡꯗꯣ ꯐꯠꯅꯗ꯭ꯔꯦ, ꯈꯪꯉꯦ ꯂꯣꯏꯅ, ꯑꯩ ꯆꯠꯂꯦ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯒꯝ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛꯇꯣ꯫ ꯊꯥꯔꯤꯛ ꯆꯠꯈ꯭ꯔꯕꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅ, "ꯐꯔꯦ ꯏꯕꯦꯝꯃ, ꯑꯁꯥꯏꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯁꯤꯅ ꯍꯦꯛ." ꯑꯋꯣꯏꯕ ꯂꯥꯡꯂꯦꯟꯅ, "ꯑꯃꯨꯛꯅꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯤꯒꯥꯏꯋꯥ ꯀꯥꯝꯂꯒ ꯂꯩꯔꯝꯗꯣꯔꯤ ꯄꯣꯠꯅꯤ ꯃꯁꯤ." "ꯑꯁ ꯃꯋꯥ ꯂꯧꯗꯦꯍꯦ, ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ." "ꯍꯣꯏꯗꯦꯍꯦ, ꯅꯠꯇ꯭ꯔꯥ, ꯆꯨꯝꯃꯤ, ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯗꯧꯅ, ꯃꯥꯁꯦ ꯀꯩꯁꯨ ꯁꯤꯡꯊꯥꯅꯗꯦ ꯑꯩꯈꯣꯏꯅ." "ꯑꯗꯨꯅꯦ, ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯋꯥ ꯉꯥꯡꯕ ꯍꯩꯕ ꯍꯤꯒꯥꯏꯋꯥ ꯃꯄꯤꯁꯤꯕꯨ ꯄꯨꯜꯂꯣꯏꯁꯤ, ꯈꯔ ꯈꯪꯍꯟꯁꯤ." ꯌꯥꯏꯌꯦ, ꯑꯗꯥꯏ ꯇꯧꯁꯤ." ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯗꯨꯅ ꯊꯥꯔꯤꯛꯀ ꯄꯨꯅꯤꯡꯗꯕ ꯅꯨꯡꯁꯤꯗꯕ ꯈꯔ ꯄꯣꯛꯄꯒ ꯊꯥꯔꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯃꯒꯤꯒ ꯍꯦꯟꯅ ꯄꯨꯅꯤꯡꯗꯕ ꯅꯨꯡꯁꯤꯗꯕ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ, ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯊꯥꯔꯤꯛ ꯄꯨꯜꯂꯣꯏꯁꯤ ꯀꯧꯅꯔꯣꯏꯁꯤ, ꯇꯤꯟꯅꯔꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯌꯥꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯔꯤꯛꯇꯣ
Magi mamanabi, mataroi mayamsing aduna mabu amata punbidre, inthi nungaina phawba kaungang tawbikidre. Adubu, sising sifana oirabusu tharikti, mawaga amata lawbiba janate mathanata haisai. Aibu, moi mayamga tinadraga pundraga, laiba hingba ngamaroidabagi mawongda. Phai, aisu makoida sukau he kauroi. Khangani no. Aise, aina kadai phawba ngamme habado khanghangeba. Noi mayam pulle kaina kibigedaba nate. Noidi puk phatabini phatabi. Aibu higaiwa kambi kaina. Noi mayamna punsilaga migi miwa ngangnariba. Amaga higaiwa kamnariba. Aduga aingonda su onsilaga hairakpa sai. Nukside amta. Thariki wakhalona se angakpani ngawbra ngawda phaibra phaida ama tawraga lei. Langenga thoibigado amuk ningsinglaklaga hairei amuk. Madugi langlen haiduga thoibi haibaduga ne. Pumnamak thoalise. Moina aina phanek waige haina haibada moina pidi piraktana mabuk likpagi. Adudagidi aisu sawba taba. Aduga haujingna aibu higaiwa mapi kainiba. Noine pulloi noi. Noina aingonda kauraktriba phawbane aina kauroiba khangni noi. Tharik sauri. Magi machin adudagi wado amata ngangbaga lepkhidre. Machin adu kabok poklaga leikri. Sauningniba aduna maram oiraga. Nongmagi numit amani numittu Tharik amadi Tomal makhoi anisi thengnaduna wari watai sanarami unarami. Tomalna hairei. Karino ngasidi nangna thanta nadomna ta thora abotoi shiba. Nangi nataroi mayam singaduna kadai da kadomda chatnakrabage. Nate nangbu nathanta lakpasibu kariginoba. Ho aine makhoi mayam singduga amata kauna saje. Karigino na dudi Tharik. Lei maram. Kari maram. As. Yam chawna lei maram. Nangbu nasung namanabi singdo amta tinade. Kauna ngangnaba tawdrabadi kamai tawdeba. Nangna thanada sumnai tom taraga leiba yabrada. Ho ngamsagani aidi leiba moiga kauna drabaso. Mathawoide aingonda. Aduna yai. As onthokpani da ko nangse. Thari. Wakal tagidre nangse. Kaino aina kaidawrage haisiba. Yare to kaishu tawde. Nate. Ado nanga moiga khanariba kauna kidaba sigi maramsina karigin. Tharik to tomada oida padaba mayam ama khomjilaga semjin sajinduna hairei. O adubura aise moina nukside puningdi. Aibu moina higaiwa haibi. Higaiwa mapini haiduna hairaga chaiduna pulloisi kauna roisi tina roisi na hairaga khanaribani. Aisune kari maramgino haiba khangde moina asumna aingonda tawbirise. Ise karigino ne adude moishu phatmandedana. Khangnidana. Ai thoibidana maron singdo hangi karigino haina. Yade yare hangurano hangbirurano amta. Karigi hangdoino yare kaunade kaunaroi ai moiga amta. Ihe nangbo adu phatte haiwani. Thare nangna tumta namanabi amata kaungangnadana leiba yagadawribra. Hoi yani aidine adum yani. Nanga wa ngangnaba marei tawnaba sidiko nangtana adum ngamlaga leire tawrise. Nate ta Tomalsu aiga khatnaba saunaba amuk pambiribra. Ha pambiribra ba aiga kauna ngangnaningdaba phawbiribra. Pambiribra hayo pambibra ba. Tomalna tabli haima pamde ai pamde se karigi nanga khana jainaba tawdoino. Nangdi aigi nusibi aigi thawai aduna nanga khatnaba saunaba yade. Nangbu nusina luna tawba haibasina aigi ithau oiribani. Aina hariba mayamse nangbu sawhaningdaba fahaningbagi wa ngaktanine nangbu Tharik. Tomalgi wahai amadi wafamadu tabada Tharikti haraubana siri. Masa pumbagado mathum marang hek haukri. Ithak ipom naiba haibadu hekta naikhatkre. Tomalnadi Tharik asi adum sengna nuksijaba haibadu oibani. Aduna magi phananaba soidanaba wada haibibani. Adubu Tharik mana tajadaba lawbidabagi wani. Adubu Tomal Tharikna wa hairakpa matamdagi yamna luna khanjanduna lawrami chatlami amadi haibasu adum ilami yarami. Tharikna sat amu
ꯑꯗꯣ ꯐꯔꯦꯁꯦ, ꯌꯥꯔꯦ ꯇꯣꯛꯑꯁꯤ. ꯁꯤꯒꯤ ꯋꯥ ꯃꯌꯥꯝꯁꯦ ꯗꯔꯀꯥꯔ ꯑꯣꯏꯗꯕꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯁꯥꯗꯅ ꯀꯔꯤ ꯇꯧꯔꯨꯅꯤ? ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕ ꯇꯥ ꯇꯣꯃꯥꯜ. ꯇꯣꯃꯥꯜꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ, ꯍꯣꯏꯅꯦ, ꯁꯥꯕꯒꯤꯗꯤ ꯁꯥꯒꯅꯤ. ꯑꯗꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯁꯣꯏ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ. ꯍꯣ, ꯁꯣꯏꯗꯦ, ꯀꯩꯁꯨ ꯁꯣꯏꯗꯦ. ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯕꯤꯒꯅꯨ, ꯁꯣꯏꯗꯦ ꯀꯔꯤꯁꯨ. ꯍꯣꯏꯁꯦ, ꯌꯥꯔꯦ, ꯅꯪꯅ ꯉꯝꯖꯔꯣ. ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯑꯗꯨꯝ ꯌꯥꯔꯦ, ꯏꯜꯂꯗꯕꯅꯦ ꯑꯩ. ꯑꯗꯨꯅꯦꯕ. ꯑꯗꯣ ꯇꯥ ꯇꯣꯃꯥꯜ, ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯕ ꯐꯥꯎꯕꯗ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ, ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨꯀꯣ ꯇꯥ ꯇꯣꯃꯥꯜ. ꯍꯣꯏ, ꯀꯔꯤꯒꯤ ꯇꯥꯔꯣꯏꯗꯒꯦ? ꯅꯪꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯅꯪꯁꯦ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯅꯦ ꯑꯉꯥꯎꯕꯤ. ꯑꯗꯨꯒ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯑꯩꯕꯨ ꯃꯧ ꯑꯇꯣꯝꯕꯤꯅꯤ, ꯃꯧ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯏꯆꯦ ꯑꯅꯤ ꯑꯗꯨꯅ ꯊꯕꯛ ꯏꯟꯈꯥꯡꯒ ꯃꯌꯥꯝ ꯑꯃ ꯁꯨꯍꯟ ꯅꯣꯝꯍꯟ ꯇꯧꯍꯜꯂꯕ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯑꯩꯗꯤꯅꯦ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯕꯅꯤ. ꯍꯣꯏꯅꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯗꯨ ꯉꯥꯛꯇ ꯇꯧꯗꯣꯏꯅꯤ. ꯅꯪ ꯀꯩꯁꯨꯝ ꯈꯟꯒꯅꯨ ꯊꯥꯔꯦꯛ, ꯀꯩꯝꯇ ꯋꯥꯔꯨꯅꯨ. ꯋꯥꯗꯕ ꯌꯥꯔꯤꯕꯣ ꯑꯩꯕꯣ? ꯀꯣꯟꯅꯗ ꯂꯥꯛꯅꯕꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯂꯥꯛꯅꯔꯣꯏꯃꯤ, ꯀꯩꯝꯇ ꯇꯧꯔꯣꯏꯃꯤ ꯅꯪꯕꯣ. ꯈꯪꯗꯦ, ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ, ꯑꯗꯨꯒꯤꯅꯤ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ. ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ, ꯅꯪꯒꯤꯗꯃꯛꯇ, ꯅꯪꯒꯤ ꯃꯤꯆꯪꯗ ꯑꯩꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯗꯣꯏꯅꯤ. ꯅꯪꯉꯣꯟꯗꯅꯦ ꯃꯣꯏꯅꯒ ꯀꯩꯁꯨꯝꯇ ꯍꯦꯟꯖꯤꯜꯍꯜꯂꯣꯏ. ꯌꯥꯔꯕ ꯁꯤ ꯑꯣꯏꯔꯗꯤ? ꯍꯣꯏ ꯌꯥꯔꯦ, ꯁꯤ ꯑꯣꯏꯔꯗꯤ. ꯅꯪ ꯁꯤꯗꯤꯕꯀꯣ, ꯅꯪ ꯍꯥꯏꯁꯤꯅꯤ. ꯊꯥꯔꯤꯛꯇꯣ ꯃꯆꯤꯟ ꯑꯗꯨ ꯄꯩꯁꯤꯟꯅꯩ. ꯇꯣꯃꯥꯜꯅ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯣꯛꯆꯩ. ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯈ꯭ꯔꯦ, ꯀꯥꯏꯅꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯅꯤꯃꯛꯇꯣ. ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯗꯨ ꯂꯩꯀꯥꯏꯅ ꯀꯩꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯒ ꯑꯃꯠꯇ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯅꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯁꯤ ꯇꯥꯔꯦ. ꯃꯁꯤ ꯇꯥꯔꯕꯗ ꯁꯈꯤ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯔꯛꯏ. ꯕꯦꯝꯃ, ꯏꯃꯥꯗꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯁꯨꯕꯗ ꯉꯥꯏꯔꯤ ꯈꯪ. ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯅꯃꯥꯟꯅꯕꯤ ꯅꯇꯥꯁꯤꯡꯗꯨꯒ ꯑꯃꯠꯇ ꯀꯧꯅꯗꯦ, ꯈꯠꯅꯩ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤꯒꯤꯅꯣꯕ ꯏꯃꯥꯒꯤ ꯊꯥꯔꯦꯛ? ꯅꯈꯣꯏ ꯈꯠꯅꯈꯤꯕ, ꯁꯥꯎꯅꯈꯤꯕ, ꯅꯨꯡꯉꯥꯏꯅꯈꯤꯗꯕꯒ ꯂꯩꯕ꯭ꯔꯣ? ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯒꯤ ꯋꯥ ꯑꯗꯨꯗ ꯊꯧꯁꯥꯗꯅ ꯊꯥꯔꯤꯛꯅ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯁꯨꯝ ꯇꯧꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯃꯣꯏꯁꯤꯡꯗꯣ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯗꯦ. ꯑꯗꯨꯅ ꯃꯣꯏ ꯀꯧꯅꯔꯕꯁꯨ ꯀꯧꯅꯗ꯭ꯔꯕꯁꯨ, ꯇꯤꯟꯅꯔꯕꯁꯨ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯏꯌꯥꯗ ꯌꯥꯏꯌꯦ ꯑꯩꯒꯤ ꯋꯥꯗꯤ. ꯍꯩ ꯊꯥꯔꯤꯛ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯆꯣꯏꯇ꯭ꯔꯪ ꯄꯥꯗ꯭ꯔꯪ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ ꯃꯁꯤ. ꯑꯁꯦꯡꯕꯅꯦ ꯏꯃꯥ. ꯍꯣꯏꯅꯦ, ꯐꯔꯦꯅꯦ ꯑꯗꯣ. ꯀꯔꯤ ꯃꯔꯝ, ꯀꯔꯤ ꯋꯥꯍꯧꯗꯒꯤ ꯅꯣꯏ ꯃꯌꯥꯝꯅ ꯈꯠꯅ ꯆꯩꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ? ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯕ, ꯌꯨꯝ ꯄꯥꯟꯅꯕ ꯐꯥꯎꯕ ꯌꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯠꯅꯩ ꯀꯧꯅꯗꯦ ꯍꯥꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯈꯪꯗꯦ, ꯑꯩꯗꯤ ꯀꯧꯔꯣꯏ. ꯃꯣꯏꯅ ꯀꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯣꯏꯅꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯉꯥꯛꯇꯅꯤ. ꯍꯩꯃꯥ, ꯑꯩꯅ ꯐꯅꯦꯛ ꯑꯃꯇꯪ ꯋꯥꯏꯒꯦ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯅ ꯕꯗꯅꯥꯝ ꯁꯤꯕ. ꯏꯃꯥ, ꯑꯩꯕꯨ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯕꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯗꯒꯤꯗꯤꯅꯦ ꯅꯆꯥꯁꯨ ꯁꯥꯎꯅꯤꯡꯗꯅ ꯗꯣꯛ ꯍꯦꯛꯇ ꯈꯠꯅ ꯊꯣꯛꯑꯝꯃꯒ ꯂꯥꯛꯄ, ꯑꯗꯨꯒꯤꯅꯤ. ꯑꯦ, ꯀꯔꯤꯕ ꯅꯪꯒꯤ ꯋꯥꯗꯨꯗꯤ? ꯑꯁ ꯏꯃꯥ, ꯇꯣꯛꯑꯁꯤꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ. ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯀꯅꯥꯗ ꯅꯪꯒꯤ ꯍꯧꯅꯕꯤ ꯄꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯇꯝꯕ, ꯍꯦꯟꯖꯤꯟꯅ ꯍꯥꯏꯕꯤꯗꯨ ꯇꯧꯔꯨꯔꯒꯦ ꯃꯦꯍꯥ? ꯀꯅꯥꯗ ꯇꯧꯔꯨꯔꯒꯦꯕ? ꯁꯈꯤ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯀꯤ ꯃꯒꯨꯟ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯈꯪꯕꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ. ꯍꯥꯏꯌꯨꯅꯦ, ꯅꯪꯒꯤ ꯍꯤꯒꯥꯏ ꯋꯥꯗꯣ ꯀꯅꯥꯗ ꯀꯥꯝꯃꯨꯔꯒꯦꯕ? ꯏꯃꯥ, ꯑꯩ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯕꯤ, ꯍꯤꯒꯥꯏ ꯋꯥ ꯍꯩꯕꯤ ꯅꯠꯇꯦ. ꯈꯪꯉꯤꯅꯦ ꯏꯃꯥꯅ ꯂꯣꯏꯅ. ꯅꯠꯇꯦ, ꯃꯤꯒꯤ ꯈ꯭ꯋꯥꯡ ꯐꯤꯒꯦ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯅꯪꯅ ꯁꯦꯠꯄ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯏꯒꯦ ꯍꯥꯏꯕꯗ ꯀꯔꯝꯕ ꯃꯤꯅ ꯄꯤꯔꯛꯇꯣꯏꯅꯣ, ꯍꯥ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯣꯏꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯊꯥꯔꯦꯛ, ꯅꯪꯒꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯒꯤ ꯅꯠꯇꯧ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯕꯗꯣ ꯃꯗꯨ ꯀꯥꯟꯅꯔꯣꯏ, ꯆꯟꯅꯔꯣꯏꯅꯦ ꯅꯪꯕꯣ. ꯊꯥꯔꯤꯛꯇꯣ ꯁꯥꯎꯕꯨ ꯁꯥꯎꯅꯤꯡꯂꯛꯂꯦ, ꯑꯗꯨꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ.
ꯌꯥꯔꯦ ꯈꯪꯉꯦ, ꯏꯃꯥꯁꯨꯅꯤ. ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯂꯥꯏꯔꯗꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯤꯆꯪꯗ ꯑꯣꯏꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯐꯩ, ꯅꯣꯏ ꯐꯩꯌꯦꯕ ꯌꯥꯝꯅ. ꯑꯩꯕꯨ ꯏꯟꯊꯣꯛꯄ ꯀꯥꯟꯅꯗꯦ. ꯑꯩꯅꯦ, ꯑꯩ ꯌꯨꯝ ꯄꯥꯟꯖꯈ꯭ꯔꯒꯦ. ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ. ꯑꯦ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ. ꯅꯠꯇꯦ, ꯃꯁꯤꯕꯨ ꯃꯤꯔꯣꯜ ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯡꯗꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯩꯕꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯆꯩꯕꯝꯗꯧꯅ ꯇꯥꯅꯤꯡꯗꯦ. ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯃꯁꯨ ꯃꯔꯨ ꯑꯣꯏꯗꯦ ꯑꯝꯇ ꯑꯩꯉꯣꯟꯗ. ꯅꯣꯏ ꯀꯅꯥꯝꯇ ꯃꯔꯨ ꯑꯣꯏꯗꯦ. ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛꯇꯣ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ. ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯈꯤꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯁꯤꯕꯨ ꯍꯌꯦꯡ ꯃꯌꯨꯝꯒ ꯄꯥꯜꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯈꯩ ꯊꯨꯒꯥꯏꯔꯨꯕ ꯇꯥꯔꯦꯅꯦ ꯁꯤꯕꯣ. ꯃꯤꯋꯥ ꯉꯥꯡꯕ ꯀꯜꯂꯤ, ꯃꯤꯔꯣꯟ ꯊꯨꯡꯗꯦ, ꯍꯤꯒꯥꯏꯋꯥ ꯃꯄꯤ ꯑꯣꯏ ꯍꯥꯏꯕꯁꯤꯗ ꯁꯥꯎꯔꯤꯕꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ. ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯒꯕꯅꯣ? ꯁꯈꯤꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛ ꯑꯁꯤꯒꯤ ꯈꯟꯕꯗꯗ ꯃꯊꯥ ꯀꯣꯛꯊꯣꯡ ꯑꯃ ꯁꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯃꯥꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯔꯒ ꯀꯅꯥꯁꯨ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯊꯣꯛꯂꯝꯃꯤ. ꯃꯥꯒꯤ ꯍꯥꯏꯕꯨ ꯇꯣꯃꯥꯜꯒ ꯊꯨꯅ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯂꯥꯏꯅꯤꯡ ꯑꯣꯏꯔꯒ ꯋꯥꯈꯜ ꯑꯗꯨꯗ ꯆꯨꯔꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ. ꯇꯣꯃꯥꯜ ꯑꯁꯤ ꯊꯥꯔꯤꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯗꯥꯏꯗꯅꯣ ꯑꯃ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ. ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯅꯤꯡꯕ ꯐꯥꯎꯏ. ꯇꯣꯃꯥꯜꯒꯤ ꯃꯃꯥꯡꯗꯒ ꯃꯥꯅ ꯑꯣꯏꯔꯤꯕ ꯁꯥꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯏꯪ ꯇꯞꯄꯤ, ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯕꯤ, ꯀꯦꯅ ꯂꯩꯖꯕꯤ ꯁꯥꯔꯤꯕꯅꯤ. ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯍꯦꯛ ꯇꯤꯟꯅꯔꯨꯗ꯭ꯔꯦ. ꯀꯧꯅ ꯉꯥꯡꯅꯕꯁꯨ ꯑꯃꯠꯇ ꯍꯦꯛ ꯇꯧꯈꯤꯗ꯭ꯔꯦ. ꯑꯗꯨꯃꯛ ꯃꯥꯁꯨ ꯃꯨꯛꯂꯒ ꯂꯩꯈ꯭ꯔꯦ. ꯅꯨꯃꯤꯠꯇꯣ ꯊꯥꯔꯤꯛ ꯃꯥꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯑꯣꯏꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯣꯠ ꯆꯩ ꯌꯣꯟꯐꯝ, ꯃꯌꯥꯝꯒꯤ ꯄꯣꯠ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯊꯥꯔꯤꯛꯅ, ꯏꯅꯦ, ꯆꯤꯅꯤ ꯍꯩꯉꯥꯟꯒ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯣ ꯇꯧꯔꯤꯁꯦ? ꯗꯨꯀꯥꯟ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯅ, ꯌꯥꯎꯔꯤꯕꯅꯤ, ꯃꯈꯜ ꯃꯈꯜꯒꯤ ꯂꯣꯏꯅ. ꯀꯔꯤ ꯆꯥꯅꯤꯡꯉꯤꯕꯅꯣ? ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯂꯧ. ꯍꯣꯏ, ꯈꯖꯤꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ, ꯈꯟꯖꯒꯦ ꯑꯄꯥꯝꯕꯗꯣ. ꯍꯣꯏ. ꯆꯤꯅꯤ ꯍꯩꯉꯥꯟ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯔꯤꯛꯀꯤ ꯃꯃꯥꯡꯗ ꯊꯝꯃꯤ. ꯊꯥꯔꯤꯛꯁꯨ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯗꯨ ꯈꯜꯂꯒ ꯂꯧꯔꯕ ꯃꯇꯨꯡꯗ, ꯁꯦꯜꯁꯤꯗ ꯂꯩꯔꯦ. ꯍꯣꯏ, ꯀꯗꯥꯏ? ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ. ꯑꯗꯨꯒ ꯋꯥꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ. ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯊꯥꯔꯤꯛ, ꯑꯩ ꯋꯥ ꯑꯃꯇ ꯍꯪꯒꯦꯅꯦꯍꯦ. ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯅꯦ? ꯍꯦꯛꯇ ꯍꯪꯉꯨ. ꯑꯗꯣ ꯅꯪ ꯂꯥꯟꯅꯒꯗꯤ ꯈꯟꯒꯅꯨꯀꯣ. ꯁꯨꯝ ꯏꯅꯦꯅꯅꯦ ꯈꯪꯅꯤꯡꯗꯅ ꯍꯪꯂꯤꯕꯅꯤ. ꯈꯜꯂꯣꯏꯌꯦ, ꯍꯥꯏꯌꯣ ꯑꯗꯨꯝ ꯏꯅꯦ. ꯍꯣꯏꯅꯦ ꯍꯥꯏꯒꯦ. ꯑꯇꯩ ꯅꯠꯇꯦ, ꯅꯪꯕꯨ ꯁ꯭ꯋꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯒ ꯈꯠꯅꯩ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯃꯦ ꯅꯪꯕꯣ? ꯆꯨꯝꯃꯤꯕ꯭ꯔꯣ? ꯊꯥꯔꯤꯛ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ, ꯍꯣꯏꯅꯦ, ꯀꯧꯅꯗꯤꯌꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯏꯆꯦ, ꯑꯩꯗꯤ ꯐꯥꯒꯤꯒ ꯃꯥꯜꯂꯒ ꯑꯋꯣꯏꯒꯤ ꯅꯣꯏꯗꯤ ꯈꯠꯅ ꯆꯩꯅ ꯇꯧꯔꯤꯕꯣꯏꯔꯦ? ꯍꯣꯏ. ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅꯔꯤꯕꯅꯣꯃꯤ ꯅꯣꯏꯕꯣ? ꯏꯅꯦ, ꯀꯩꯁꯨ ꯂꯩꯕ ꯋꯥꯒꯤ ꯅꯠꯇꯦꯗ. ꯑꯗꯣ ꯃꯣꯏꯅ ꯁꯛ ꯀꯛꯁꯤꯜꯂꯛꯄ, ꯑꯗꯨꯒꯤ ꯑꯩꯁꯨ ꯃꯨꯛꯏꯅꯤ. ꯍꯣꯏꯅꯦ, ꯑꯗꯨꯕꯣꯕ ꯃꯔꯝꯗꯣ ꯏꯅꯦꯗꯁꯨ ꯍꯥꯏꯌꯨ, ꯇꯝꯃꯣꯕ. ꯈꯪꯅꯤꯡꯉꯦ, ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯏꯌꯦ, ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯅꯦ? ꯍꯥꯏꯌꯨꯅꯦ ꯑꯗꯨꯗꯤ. ꯍꯣ, ꯁꯤꯅꯤꯁꯦ, ꯑꯩꯅꯅꯦ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯁꯛ ꯐꯖꯕ ꯍꯦꯟꯕꯒꯤ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄꯤꯔꯤꯕ, ꯑꯗꯨꯒꯤꯅꯤ. ꯁꯤꯒꯤ ꯃꯔꯝꯒꯤꯅꯤ, ꯑꯇꯩꯒꯤ ꯅꯠꯇꯦ. ꯊꯥꯔꯤꯛ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯁꯤ ꯑꯆꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯛꯄ ꯅꯠꯇꯦ. ꯃꯆꯤꯟ ꯑꯣꯈꯥꯛꯅ ꯊꯤ ꯑꯃꯗꯤ ꯍꯤꯒꯥꯏꯋꯥ ꯌꯥꯝꯅ ꯍꯩ. ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯊꯥꯔꯤꯛ ꯑꯣꯏꯗꯕ ꯉꯥꯡꯂꯤ. ꯃꯆꯤꯟ ꯊꯤꯖꯤꯜꯂꯤ ꯄꯣꯠ ꯆꯩ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯗ. ꯅꯨꯄꯤ ꯑꯗꯨꯅ, ꯀꯔꯤ ꯋꯥꯍꯧꯅꯤꯒꯦ ꯑꯗꯨꯗꯤ? ꯃꯔꯝ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ, ꯅꯣꯏꯒꯤ ꯈꯠꯅꯕ ꯀꯧꯅꯗꯕꯒꯤ ꯃꯔꯝꯁꯤꯗꯤ. ꯍꯣꯏ, ꯈꯪꯗꯦ ꯏꯅꯦ, ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯁꯨ. ꯑꯗꯣ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ? ꯁꯨꯝ ꯀꯧꯅꯗꯅ ꯇꯤꯟꯅꯗꯅ ꯂꯩꯗꯣꯏꯔꯣ ꯇꯧꯔꯤꯗꯨꯕꯣ?
ꯍꯣꯏ ꯏꯅꯦ, ꯑꯩꯗꯤꯅꯦ ꯃꯣꯏ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯌꯥꯏꯗ, ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯕꯤꯗꯦ. ꯍꯣꯏ ꯍꯣꯏ, ꯂꯥꯟꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯑꯗꯣ ꯅꯈꯣꯏ ꯃꯁꯦꯜ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯦ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯗꯤ ꯐꯠꯇꯦꯀꯣ, ꯑꯗꯨ ꯌꯥꯝ ꯐꯠꯇꯦ. ꯍꯣꯏ ꯏꯅꯦ, ꯊꯣꯛꯑꯕ ꯃꯥꯏꯅ ꯂꯥꯛꯆꯔꯅꯤ, ꯑꯩ ꯀꯩꯝꯇ ꯈꯟꯗ꯭ꯔꯦꯁꯦ. ꯑꯗꯣ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣ, ꯆꯠꯂꯣ, ꯅꯤꯡꯊꯤꯅ ꯆꯠꯂꯣ. ꯍꯣꯏ. ꯄꯣꯠꯐꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯔꯤꯛꯇꯨ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ. ꯊꯥꯔꯤꯛꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯍꯧꯗꯨꯅ ꯇꯨꯃꯤꯟꯅ ꯁꯣꯜꯍꯧꯋꯤ ꯅꯨꯄꯤ ꯑꯗꯨꯅ. ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯊꯥꯔꯤꯛ ꯍꯥꯏꯕꯤꯁꯦ ꯑꯣꯏꯗꯕꯗꯤ ꯌꯥꯝꯅ ꯍꯥꯏꯔꯝꯒꯅꯤꯗ, ꯃꯆꯤꯟ ꯌꯥꯝꯅ ꯊꯤ ꯍꯥꯏꯅꯕꯅꯤ. ꯃꯥꯅ ꯍꯧꯖꯤꯛ ꯇꯝꯂꯝꯂꯤꯕ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯕꯨ ꯄꯥꯎꯗꯨꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯖꯥꯠꯂꯅꯦ. ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯁꯦ. ꯊꯥꯔꯤꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ, ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯍꯪꯕꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯥꯔꯤꯛꯀꯤ ꯋꯥꯗ ꯊꯥꯖꯕꯗꯤ ꯀꯌꯥ ꯄꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ. ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒ ꯂꯩꯍꯧꯔꯤ. ꯊꯥꯔꯤꯛ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯔꯨꯗꯨꯅ ꯍꯜꯂꯛꯄꯗꯨ ꯃꯗꯨꯒꯤ ꯂꯝꯕꯤꯗ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯦꯛ ꯊꯦꯡꯅꯩ. ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯤꯒꯗꯨ ꯊꯥꯔꯤꯛ ꯎꯕꯗ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯅꯩ. ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯧꯕꯤꯒꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯨ ꯏꯇꯥ ꯊꯣꯏꯕꯤ? ꯀꯩꯒꯤ ꯀꯧꯗꯣꯏꯅꯣ? ꯀꯧꯔꯣꯏ, ꯀꯧꯕ ꯌꯥꯗꯦ. ꯃꯁꯦ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯄꯅꯤ. ꯑꯗꯨꯅꯅꯦ ꯑꯝꯇ ꯀꯧꯔꯨꯅꯨ. ꯍꯣꯏ, ꯑꯗꯨꯅꯤ ꯀꯧꯔꯣꯏꯁꯦ. ꯊꯣꯏꯕꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯔꯣꯟ ꯇꯧꯕꯗꯨ ꯎꯔꯒ ꯊꯥꯔꯤꯛꯅ ꯈꯜꯂꯤ ꯃꯊꯟꯇ, ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯆꯤꯔꯣꯟꯒ ꯇꯧꯅꯔꯤꯁꯦ ꯑꯩꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯁꯥꯟꯅꯕ ꯃꯤꯋꯥ ꯉꯥꯡꯅꯕ ꯑꯣꯏꯔꯝꯒꯅꯤꯕ, ꯑꯩ ꯈꯪꯉꯦꯕ. ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯎꯅꯦ ꯃꯁꯛꯁꯤꯡꯁꯤꯒ. ꯊꯥꯔꯤꯛꯁꯨ ꯃꯗꯨ ꯈꯟꯅ ꯁꯣꯟꯅ ꯑꯗꯨꯝ ꯂꯥꯛꯏ. ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯦꯛ ꯊꯩꯅꯗꯨꯅ ꯆꯠꯂꯤ. ꯊꯩꯅꯕ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯆꯤꯟꯗꯨ ꯄꯩꯗꯨꯅ, ꯁꯛꯇꯥꯁꯤꯡꯁꯤꯒ. ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯌꯥꯡꯅ ꯒꯝ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ. ꯊꯥꯔꯤꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯣꯏꯕꯤ, ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ, ꯅꯠꯇꯦ, ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯝꯃꯤꯗꯨꯕꯣ? ꯈꯪꯗꯦ ꯏꯕꯦꯝꯃ, ꯑꯗꯨꯅꯤ ꯍꯥꯏꯁꯦ. ꯅꯠꯇꯦ ꯃꯥꯏꯗꯨꯕꯨ ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁ ꯈꯪꯗꯦꯗ, ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ? ꯃꯥꯒꯤꯕꯨ ꯀꯩꯅꯣ, ꯃꯤꯉꯣꯟꯗ ꯃꯤꯋꯥ ꯉꯥꯡꯅꯕ, ꯃꯤꯉꯣꯟꯗ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯕ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤ. ꯁꯤ ꯅꯠꯇꯅ ꯃꯥꯏ ꯊꯕꯛꯄꯨ ꯀꯩ ꯂꯩꯒꯦ? ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯏꯇꯥ. ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤ ꯆꯠꯈ꯭ꯔꯦ. ꯁꯦꯡꯅ ꯊꯥꯔꯤꯛ ꯑꯁꯤ ꯃꯈꯣꯏ ꯃꯇꯥꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯑꯃꯠꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅꯕꯤꯗ꯭ꯔꯕꯅꯤ. ꯐꯖꯅꯁꯨ ꯉꯥꯡꯅꯕꯤꯗ꯭ꯔꯦ, ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯄꯣꯛꯄꯤꯗ꯭ꯔꯕꯅꯤ. ꯊꯥꯔꯤꯛꯀꯤ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ, ꯃꯥꯒꯤ ꯍꯤꯒꯥꯏ ꯋꯥ ꯀꯟꯕ ꯃꯑꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯅꯤ. ꯌꯨꯝꯗꯒꯤ ꯑꯍꯜ ꯏꯕꯦꯝꯃ ꯑꯣꯏꯔꯤꯕꯤ ꯃꯦꯝꯃꯅ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯏ. ꯃꯆꯥ ꯃꯃꯧ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯛꯏ. ꯑꯩꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯨꯟꯖꯕꯇꯤ, ꯊꯔꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯑꯃꯠꯇ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯄꯨꯛꯁꯦ ꯂꯥꯝꯕꯒꯨꯝ ꯇꯧꯏꯅꯦꯍꯦ. ꯆꯥꯒ ꯂꯩꯔꯗꯤ ꯈꯤꯇ ꯄꯨꯊꯣꯔꯛꯎꯅꯦ. ꯃꯦꯝꯃꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯔꯣꯅ ꯇꯥꯔꯗꯨꯅ ꯆꯥ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯅꯦꯝꯗ ꯄꯤꯔꯗꯨꯅ, ꯁꯦ ꯏꯃꯥ. ꯀꯗꯥꯏ? ꯆꯥꯛꯇꯤ ꯅꯆꯦꯅ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯍꯧꯗ꯭ꯔꯤꯌꯦ ꯏꯃꯥ. ꯏꯆꯦꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯍꯧꯒꯠꯄꯗ ꯉꯥꯏꯍꯧꯔꯤ. ꯑꯗꯨꯅ ꯑꯩꯅ ꯊꯥꯡꯒꯠꯄ ꯍꯧꯔꯗꯕꯅꯤ. ꯏꯆꯦ, ꯀꯔꯤ ꯇꯧꯕꯗ ꯑꯃꯨꯛ ꯅꯥꯔꯤꯅꯦꯒꯦ ꯇꯧꯔꯤꯗꯨꯕꯣ? ꯆꯤꯐꯦꯠ ꯅꯥꯒꯟꯈ꯭ꯔꯦꯗꯀꯣ ꯅꯆꯦꯁꯤꯅ ꯇꯧꯔꯤꯁꯦ. ꯊꯔꯣꯅ ꯇꯞꯂꯤ. ꯏꯃꯥ, ꯅꯥꯗꯦꯗ. ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯇꯣꯏꯅ ꯀꯩꯁꯨ ꯅꯥꯗꯦ. ꯑꯗꯨꯒ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯔꯝꯕ, ꯇꯥꯛꯂꯝꯕ ꯅꯠꯇꯦ. ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ. ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦꯍꯦ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ. ꯃꯧꯁꯨ ꯃꯤꯅꯤ, ꯅꯨꯄꯤꯅꯤ. ꯃꯧꯅ ꯅꯥꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯦ. ꯍꯣꯏꯁꯦ, ꯍꯥꯏꯔꯨꯕ ꯏꯃꯥꯅ ꯁꯣꯏꯕ ꯇꯥꯔꯦꯗꯅ. ꯑꯗꯨꯗꯤ ꯌꯥꯔꯦꯁꯦ. ꯃꯇꯨꯡ ꯏꯃꯥ ꯍꯥꯏꯔꯔꯣꯏ. ꯏꯃꯥꯅꯦ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯈ꯭ꯔꯦ. ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯇꯥꯔꯝꯂꯒ ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ. ꯃꯦꯝꯃꯅ ꯇꯨꯃꯤꯟꯅ ꯁꯣꯜꯍꯧꯏ.
ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯖꯩꯗ ꯂꯩꯃꯤꯟꯅꯖꯩꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯑꯅꯤꯁꯦ. ꯆꯥꯟꯅꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ. ꯐꯩ, ꯑꯁꯨꯝꯅ ꯇꯧꯕꯁꯤꯅꯗꯤ ꯌꯥꯝꯅ ꯐꯩ. ꯏꯃꯨꯡꯁꯦ ꯏꯪꯅ ꯄꯥꯜꯂꯤ. ꯑꯗꯨꯕꯨ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ. ꯃꯧ ꯑꯍꯨꯝ ꯁꯨꯕꯤ ꯑꯇꯣꯟꯕꯤꯗꯣ ꯂꯥꯛꯂꯒꯅ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯃꯁꯨ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯑꯁꯤꯒꯨꯝꯅ ꯑꯐꯕꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ ꯑꯣꯏꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯀꯣ. ꯌꯨꯝꯁꯦ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ. ꯃꯦꯝꯃ ꯋꯥꯈꯜ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯟꯖꯩ. ꯇꯁꯦꯡꯅ ꯍꯥꯏꯁꯨ ꯍꯥꯏꯖꯕꯅꯤ, ꯀꯨꯟꯖꯕꯇꯤ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯩ. ꯃꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯃꯤꯟꯅꯔꯤ, ꯑꯃꯅ ꯑꯃꯒꯤ ꯃꯤꯆꯪ ꯁꯪꯒꯗ ꯂꯦꯞꯅꯗꯨꯅ. ꯃꯗꯨ ꯈꯛꯇꯗ ꯅꯠꯇꯅ ꯑꯁꯣꯏ ꯁꯣꯏꯗ ꯑꯆꯨꯝ ꯑꯔꯥꯜ ꯇꯥꯟꯅꯔꯒ ꯂꯩꯃꯤꯟꯅꯖꯩ. ꯆꯥꯛꯈꯨꯝꯗꯅꯤ ꯀꯨꯟꯖꯕꯇꯤꯅ ꯍꯥꯏꯔꯛꯏ. ꯊꯔꯣ, ꯏꯅꯥꯎ ꯏꯕꯦꯝꯃ, ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯝꯗꯧꯔꯦ? ꯏꯆꯦ, ꯑꯩꯅ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ. ꯌꯥꯔꯦ ꯏꯆꯦ, ꯄꯣꯊꯥꯕꯤꯔꯣ. ꯍꯛꯆꯥꯡꯁꯨ ꯉꯝꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ. ꯀꯨꯟꯖꯕꯇꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯀꯩꯅꯣ ꯃꯄꯥꯟꯗ ꯏꯃꯥꯒ ꯋꯥ ꯈꯔ ꯍꯥꯏꯅꯔꯤꯗꯨꯅ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯏꯃꯥꯗ ꯏꯆꯦ ꯃꯁꯥ ꯉꯝꯗꯦ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯗ ꯏꯆꯦꯁꯦ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯅꯥꯒꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ. ꯑꯗꯨꯒꯤ ꯑꯩꯒ ꯋꯥ ꯈꯔ ꯍꯥꯏꯅꯕꯅꯤ. ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯝ ꯇꯧꯒꯟꯕꯅꯤ ꯏꯃꯥꯗꯤ. ꯑꯗꯣ ꯃꯕꯨꯛꯇ ꯋꯥꯗꯤ ꯊꯝꯒꯟꯗꯕꯅꯤ. ꯈꯔ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯗ ꯏꯆꯦ. ꯍꯣꯏꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯑꯗꯣ ꯑꯍꯜ ꯑꯣꯏꯕꯒꯤꯅꯦꯅ ꯈꯟꯗꯣꯛꯑꯣꯕ. ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯈꯨꯝꯅꯕ ꯉꯥꯡꯅꯕ ꯐꯠꯇꯦ. ꯍꯣꯏ ꯏꯆꯦ, ꯐꯔꯦ ꯑꯗꯨꯗꯤ. ꯉꯁꯤꯗꯤꯅꯦ ꯏꯆꯦ ꯄꯣꯊꯥꯔꯒꯦꯀꯣ. ꯅꯪꯅꯁꯨ ꯄꯣꯊꯥꯔꯣ ꯍꯥꯏꯔꯕꯅꯤꯅ ꯃꯣꯟ ꯁꯦꯡꯅ. ꯍꯣꯏ ꯏꯆꯦ, ꯄꯣꯊꯥꯕꯤꯔꯣ. ꯍꯛꯆꯥꯡ ꯉꯝꯗꯕꯅꯤꯅ. ꯏꯟꯖꯥꯡ ꯍꯥꯎꯍꯜꯂꯨꯀꯣ, ꯅꯤꯡꯊꯤꯅ ꯊꯣꯡꯉꯨ. ꯍꯣꯏ ꯏꯆꯦ, ꯑꯩ ꯊꯣꯡꯖꯔꯛꯑꯒꯦ ꯁꯣꯏꯗꯅ. ꯊꯣꯡꯉꯣ. ꯀꯨꯟꯖꯕꯇꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ. ꯊꯔꯣ ꯃꯥꯁꯨ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯕ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯍꯧꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ. ꯅꯨꯃꯤꯠꯇꯨ ꯊꯥꯔꯤꯛ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯨꯅ ꯃꯔꯩ ꯇꯧꯔꯝꯃꯤ. ꯁꯈꯤꯅ ꯈꯔꯁꯨ ꯍꯦꯛ ꯉꯥꯡꯕꯤꯈ꯭ꯔꯦ ꯊꯥꯔꯤꯛꯇ. ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩꯒꯤ ꯌꯥꯝ ꯊꯨꯅ ꯁꯦꯠꯅ ꯏꯟꯅꯅꯕ ꯑꯇꯥꯡꯕ ꯐꯤ ꯐꯅꯦꯛ ꯂꯩꯁꯦ. ꯑꯩꯅꯦ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ. ꯅꯪꯗꯤ ꯀꯔꯤꯗ ꯏꯀꯥꯏꯔꯤꯕ? ꯏꯀꯥꯏꯕꯝꯕꯨ ꯂꯩꯔꯤꯕꯣ? ꯅꯪꯒꯤꯗꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯃꯈꯩꯗꯤ ꯅꯪꯒ ꯂꯣꯏꯅ ꯈꯠꯅꯗꯅ ꯂꯣꯏꯔꯕꯗꯨꯗ ꯅꯪꯒ ꯇꯤꯟꯅꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦꯅꯦ ꯍꯧꯖꯤꯛꯁꯦ? ꯏꯃꯥ, ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯤ ꯋꯥꯗꯣ. ꯏꯃꯥꯟꯅꯕꯤ ꯇꯤꯟꯅꯒꯦꯔꯥ ꯇꯤꯟꯅꯔꯣꯏꯔꯥ, ꯑꯩꯒꯤ ꯂꯩꯕꯗꯤ ꯂꯩꯕꯤꯌꯣꯕ, ꯂꯩꯐꯝ ꯊꯣꯛꯄꯗꯣ. ꯕꯦꯝꯃ, ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯇꯅꯤ. ꯏꯃꯥꯅ ꯁꯨꯔꯒꯅꯤ ꯏꯃꯨꯡꯁꯤꯗ ꯆꯥꯔꯤꯕꯁꯦ. ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯒ꯭ꯌꯥꯟ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ. ꯅꯪꯒꯤ ꯅꯐꯤꯅꯔꯣꯜ ꯑꯇꯥꯡꯕ ꯂꯩꯊꯣꯛꯂꯒ ꯏꯃꯥ ꯏꯆꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯂꯦꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨ ꯄꯥꯝꯂꯤꯕ꯭ꯔꯥꯕ ꯅꯪ? ꯍꯣ, ꯈꯪꯗꯦ. ꯆꯔꯥ ꯍꯦꯟꯕ ꯍꯦꯟꯗꯕ, ꯑꯩꯒꯤꯗꯤꯅꯦ ꯐꯤꯒꯦ ꯐꯅꯦꯛ ꯂꯩꯌꯨ, ꯔꯥꯅꯤ ꯐꯤ ꯑꯇꯥꯡꯕ ꯑꯁꯦꯡꯕ ꯂꯩꯌꯨ, ꯂꯩꯗꯕ ꯌꯥꯔꯣꯏ. ꯏꯃꯥꯒꯤ ꯊꯥꯔꯦꯛ, ꯅꯪꯅꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯗꯕ ꯇꯧꯔꯛꯀꯅꯨ. ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨꯀꯣ. ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯗ ꯑꯩꯅ ꯀꯔꯤ ꯑꯇꯥꯡꯕ ꯄꯣꯠ ꯆꯩ ꯂꯩꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ? ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯕꯨ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯅꯅꯦ ꯂꯩꯌꯨ, ꯂꯩꯗꯕ ꯌꯥꯔꯣꯏ. ꯅꯆꯥꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯇꯥꯛꯅ ꯍꯥꯏꯔꯛꯄꯗ ꯂꯩꯊꯣꯛꯀꯅꯨ ꯏꯃꯥ. ꯍꯥꯏ, ꯇꯥꯅꯤꯡꯗꯦ. ꯅꯪꯅ ꯑꯍꯜ ꯁꯥꯒꯠꯇꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕꯅꯤꯅꯦ ꯍꯥ? ꯄꯤꯔꯤꯕꯅꯦꯕ. ꯅꯪ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ. ꯏꯃꯥ, ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ. ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯅꯣꯡꯃꯇ ꯑꯇꯥꯡꯕ ꯑꯗꯨꯒꯨꯝꯕ ꯐꯤ ꯐꯅꯦꯛ ꯁꯦꯠ ꯆꯥꯗ꯭ꯔꯤꯌꯦ. ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯏꯟꯗ꯭ꯔꯤꯌꯦ ꯑꯇꯥꯡꯕ. ꯑꯗꯨꯅꯅꯦ ꯂꯩꯗꯕ ꯌꯥꯔꯣꯏ. ꯁꯈꯤꯗꯨ ꯊꯥꯔꯤꯛꯀꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕ ꯃꯔꯩ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯂꯦ. ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤ ꯑꯇꯥꯡꯕ ꯁꯦꯠꯂꯤ? ꯅꯪꯒꯤ ꯍꯣꯠꯅꯔꯤꯉꯩꯗ, ꯅꯪꯒꯤ ꯆꯥꯅꯅꯕ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯅꯃꯥ ꯑꯩꯗꯤ ꯀꯔꯤ ꯑꯍꯦꯟꯕ ꯑꯇꯥꯡꯕ ꯁꯦꯠ ꯆꯥꯗꯨꯅ ꯀꯔꯤ ꯏꯜꯂꯤꯕꯒꯦ? ꯑꯩꯗꯤ ꯀꯔꯤ ꯏꯟꯕꯒꯦꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯊꯥꯔꯤꯛꯀꯤ ꯃꯆꯤꯟ ꯑꯗꯨ ꯋꯥꯠꯇꯦ ꯑꯗꯨꯝ ꯈꯨꯝꯂꯛꯏ. ꯏꯃꯥ ꯍꯣꯏꯗꯣ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯦ. ꯁꯦꯠ ꯏꯟꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨꯅꯅꯦ
ꯑꯩꯒꯤ ꯂꯩꯌꯨ ꯍꯥꯏꯕ ꯊꯥꯔꯤꯛ ꯏꯃꯥꯁꯦ ꯂꯩꯇꯦ ꯅꯪꯅ ꯂꯩꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅꯅꯦ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄꯒꯤ ꯆꯍꯤꯗ ꯂꯩꯁꯤ ꯐꯧ ꯆꯦꯡ ꯂꯣꯛꯅꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗꯩꯗꯨꯗ ꯂꯩꯁꯤ ꯑꯦ ꯀꯔꯤꯕ ꯃꯊꯪ ꯆꯍꯤꯕ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏꯀꯣ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯉꯁꯤ ꯍꯌꯦꯡ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯂꯩꯌꯨ ꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕꯅꯤꯀꯣ ꯑꯩꯗꯤ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄꯒꯤꯗꯨꯗ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯤ ꯍꯌꯦꯡ ꯁꯤꯗ ꯂꯩꯌꯨ ꯁꯈꯤ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯏꯃꯥꯒꯤ ꯊꯥꯔꯤꯛ ꯅꯪꯕꯨ ꯃꯤꯔꯣꯟ ꯊꯨꯡꯗꯕꯗꯣ ꯇꯧꯔꯛꯀꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩ ꯈꯪꯗꯦ ꯂꯩꯌꯣ ꯂꯩꯗꯕ ꯌꯥꯔꯣꯏ ꯍꯣꯏ ꯂꯩꯒꯦ ꯏꯃꯥ ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯤꯗꯅ ꯑꯗꯣ ꯏꯪꯅ ꯇꯞꯅ ꯂꯩꯁꯤ ꯍꯥꯏꯔꯤꯗꯅ ꯑꯩꯗꯤ ꯈꯪꯗꯦ ꯀꯣꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯗ꯭ꯔꯕ ꯑꯩ ꯌꯨꯝꯁꯤꯗꯅꯦ ꯑꯃꯠꯇ ꯂꯩꯔꯣꯏ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯣꯏꯗꯕꯅꯤ ꯈꯪꯉꯨ ꯑꯩꯅꯦ ꯆꯥꯛꯁꯨ ꯆꯥꯔꯣꯏ ꯑꯗꯨꯅ ꯂꯩꯌꯨ ꯂꯩꯒꯅꯤ ꯍꯥꯏꯌꯨ ꯁꯈꯤꯗꯨ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯅ ꯑꯁꯨꯝꯅ ꯃꯔꯩ ꯇꯧꯔꯛꯇꯨꯅ ꯑꯉꯝ ꯇꯥꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯗꯨꯅ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯑꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯎꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ ꯅꯪꯅꯅꯦ ꯉꯝꯅ ꯍꯦꯛ ꯏꯊꯛꯇ ꯀꯥꯔꯒ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯆꯠꯂꯣ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯗꯨꯗ ꯏꯃꯥ ꯁꯥꯟꯇꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇ ꯂꯩꯒꯦ ꯑꯩꯅꯦ ꯏꯪꯅ ꯑꯝꯇ ꯂꯩꯒꯦ ꯑꯣ ꯏꯃꯥ ꯅꯪ ꯑꯩꯅ ꯆꯠꯂꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤꯅꯦ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ ꯋꯥꯍꯧꯅꯤꯅ ꯍꯥꯏꯕꯩ ꯋꯥꯅꯤꯀꯣ ꯍꯩ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯁꯨꯅꯤꯡꯗꯕꯤ ꯂꯩꯀꯥꯏ ꯈꯨꯜ ꯄꯨꯝꯕꯒꯤ ꯍꯤꯒꯥꯏꯋꯥ ꯑꯣꯏꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯑꯩꯅꯦ ꯅꯪꯒꯤ ꯃꯔꯩ ꯁꯥꯔꯩ ꯃꯌꯥꯝꯗꯣ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯅ ꯆꯠꯅꯤꯡꯕ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯊꯥꯔꯤꯛꯇꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯈꯪꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯂꯒ ꯆꯠꯄ ꯍꯧꯏ ꯃꯇꯧ ꯑꯗꯨꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤꯅ ꯑꯣ ꯑꯗꯨꯒꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯠꯈ꯭ꯔꯒꯅꯦ ꯌꯨꯝꯁꯤꯗꯗꯤꯅꯦ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯁꯤꯃꯗꯤ ꯈꯪꯉꯨ ꯃꯔꯝ ꯆꯥꯗꯕꯗ ꯍꯦꯛ ꯃꯔꯩ ꯇꯧꯕ ꯁꯥꯔꯗꯅ ꯍꯦꯔꯥ ꯃꯁꯤꯗꯤ ꯑꯣ ꯆꯠꯀꯅꯤꯌꯦ ꯂꯩꯍꯧꯑꯣ ꯅꯪ ꯅꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯊꯥꯔꯤꯛꯇꯣ ꯀꯞꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯊꯣꯔꯛꯂꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯈꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯅ ꯆꯠꯂꯨ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯄꯨꯛ ꯂꯥꯝꯗꯅ ꯌꯨꯝ ꯑꯁꯤꯗ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯣꯏꯗꯦꯍꯦ ꯈꯥꯝꯃꯣꯏꯗ ꯑꯩꯁꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯃꯔꯥꯏꯅꯅꯦ ꯏꯪꯊꯔꯀꯥꯟꯗ ꯍꯦꯛ ꯂꯥꯛꯆꯔꯁꯅꯤ ꯋꯥꯔꯦ ꯈꯥꯡ ꯂꯥꯛꯄꯒ ꯑꯃꯠꯇ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯃꯤꯔꯣꯟ ꯐꯪꯉꯦ ꯊꯨꯡꯗꯦ ꯃꯃꯥꯟꯅꯕꯤ ꯃꯈꯩꯁꯨ ꯂꯣꯏꯅ ꯍꯦꯛ ꯈꯟꯅ ꯊꯣꯛꯏ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯍꯤꯒꯥꯏꯋꯥ ꯀꯥꯝꯃꯨꯕꯒꯤꯅꯤ ꯑꯩꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯟꯕꯗꯅꯦ ꯃꯊꯥ ꯁꯥꯏ ꯇꯧꯖꯔꯁꯅꯨ ꯃꯥꯅ ꯊꯣꯛꯄ ꯑꯩꯅꯦ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯁꯈꯤ ꯃꯨꯔꯨꯝ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯁꯣꯜꯂꯒ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯊꯔꯛꯂꯒ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯊꯥꯔꯤꯛꯇꯣ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯃꯗ ꯊꯥꯔꯤꯛꯅ ꯋꯥ ꯈꯔ ꯍꯥꯏꯔꯒ ꯇꯣꯃꯥꯜꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯔꯛꯎ ꯍꯥꯏꯔꯨꯆꯣ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯇꯣꯃꯥꯜ ꯃꯥꯁꯨ ꯑꯗꯨꯃꯛ ꯊꯨꯅ ꯃꯤꯀꯨꯞ ꯐꯥꯗꯅ ꯂꯥꯛꯂꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯊꯥꯔꯤꯛ ꯅꯪꯕꯣ ꯇꯥ ꯇꯣꯃꯥꯜ ꯅꯪ ꯁꯠ ꯊꯨꯅ ꯊꯣꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯉꯥꯏꯔꯒ ꯂꯩ ꯍꯥꯏꯗꯨ ꯈꯪꯉꯗꯤ ꯅꯪ ꯊꯨꯅ ꯊꯣꯔꯛꯄ ꯌꯥꯗꯕ꯭ꯔꯕ ꯍꯥꯏꯃ ꯊꯥꯔꯤꯛ ꯑꯩꯁꯨ ꯊꯨꯅ ꯇꯍꯥꯅꯅꯤ ꯆꯦꯟꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯨꯇꯣ ꯅꯪꯅ ꯄꯥꯎ ꯆꯦꯜꯂꯛꯄ ꯑꯉꯥꯡꯗꯨ ꯐꯥꯎꯕ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ ꯃꯥꯒꯤ ꯃꯥꯡꯊꯥꯅꯅꯤ ꯑꯩꯅ ꯆꯦꯜꯂꯛꯏꯁꯦ ꯑꯗꯨꯏꯁꯨ ꯑꯩ ꯈꯪꯗꯦ ꯑꯁ ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯕꯀꯣ ꯑꯣ ꯃꯔꯩ ꯆꯥꯎꯕꯤ ꯇꯣꯛꯑꯁꯦ ꯅꯪꯒꯤ ꯃꯔꯩꯗꯨ ꯇꯣꯛꯑꯣꯕ ꯑꯩ ꯌꯨꯝꯗꯒꯤꯅꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯥꯎꯅꯤꯡꯉꯒ ꯊꯣꯔꯛꯏꯅꯤ ꯀꯩꯒꯤꯅꯣꯅꯦ ꯑꯗꯨꯕꯣ ꯁꯤ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯃꯔꯝꯁꯤꯡꯗꯣ ꯍꯥꯏꯌꯣꯕ ꯏꯃꯥꯅ ꯑꯩ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯏ ꯍꯟꯖꯤꯜꯂꯛꯀꯅꯣ ꯍꯥꯏꯔꯛꯏ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯗꯨ ꯏꯉꯛ ꯉꯛꯏ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪ ꯍꯥꯏ ꯋꯥꯗꯨꯕꯨ ꯑꯁꯦꯡꯕꯅꯦ ꯇꯥ ꯇꯣꯃꯥꯜ ꯑꯁ ꯀꯩꯅꯣꯗ ꯏꯃꯥꯃꯛꯅꯕꯨ ꯍꯣꯏ ꯏꯃꯥꯃꯛꯅ ꯀꯔꯤ ꯇꯧꯅꯩꯅꯣꯕ ꯀꯩ ꯍꯥꯏꯅꯕꯩꯅꯣꯕ ꯀꯩꯁꯨꯝ ꯍꯥꯏꯅꯗꯦ ꯏꯃꯥꯒ ꯈꯠꯅꯔꯤꯔꯣ ꯁꯦ ꯑꯗꯨꯏꯗꯤꯅꯦ ꯀꯩꯝ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨ ꯏꯃꯥꯅ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯆꯨꯝꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯕ ꯅꯪꯅꯅꯦ
ꯌꯥꯝ ꯍꯛꯆꯤꯟꯅ ꯂꯧꯁꯤꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯁꯦ ꯃꯆꯥꯅꯦ, ꯑꯗꯨꯃꯥꯏꯅ ꯉꯥꯡꯐꯝ ꯊꯣꯛꯇꯤꯌꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯒꯤꯅꯦ ꯃꯥꯒꯤꯗꯣ꯫ ꯏꯍꯦ ꯊꯥꯔꯤꯛ, ꯅꯪꯕꯨ ꯏꯃꯥꯅ ꯉꯥꯡꯉꯤꯗꯣ ꯑꯋꯣꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦꯃꯤ, ꯉꯥꯡꯕ ꯆꯩꯕ ꯋꯥ ꯅꯠꯇꯦꯃꯤ ꯑꯋꯣꯏꯒꯦ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯌꯥꯝ ꯁꯥꯎꯔꯦ꯫ ꯑꯁ ꯊꯥꯔꯤꯛ, ꯅꯪ ꯁꯤꯗꯤꯕꯀꯣ꯫ ꯊꯥꯔꯤꯛ ꯃꯤꯀꯨꯞ ꯑꯃꯅꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ, ꯑꯗꯣ ꯗꯥ ꯇꯣꯃꯥꯜ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯪ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯉꯁꯤꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯇꯣꯃꯥꯜꯁꯨ ꯏꯉꯥꯎ ꯉꯥꯎꯅ, ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯒꯤꯅꯣ ꯌꯥꯗ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅ ꯑꯃꯨꯛ? ꯑꯗꯣ ꯍꯣꯏꯗ ꯍꯥꯟꯅ ꯍꯥꯏꯌꯣꯕ꯫ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕ꯫ ꯑꯁ ꯊꯥꯔꯤꯛ, ꯉꯝꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯔꯣ ꯅꯪꯒꯤꯁꯦ? ꯄꯦꯜꯂꯕꯅꯤꯍꯦ꯫ ꯅꯠꯇꯦꯕ꯫ ꯑꯣ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯌꯥꯅꯤꯁꯦ, ꯑꯩ ꯂꯣꯏ ꯌꯥꯅꯤ, ꯏꯟꯅꯤꯁꯦ, ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯑꯩ ꯌꯥꯔꯗꯕꯅꯤ꯫ ꯊꯥꯔꯤꯛ ꯇꯣꯃꯥꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏ, ꯌꯨꯝꯗ ꯍꯟꯖꯤꯜꯂꯔꯣꯏ꯫ ꯑꯦ ꯀꯩꯒꯤꯅꯣ ꯊꯥꯔꯤꯛ? ꯑꯩ ꯍꯟꯖꯤꯜꯂꯔꯣꯏ꯫ ꯑꯗꯨꯅ ꯗꯥ ꯇꯣꯃꯥꯜ, ꯉꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ, ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯦ꯫ ꯇꯣꯃꯥꯜꯅ ꯁꯠ ꯂꯥꯎꯅ, ꯑꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯊꯥꯔꯤꯛ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ, ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯜꯂꯁꯤ꯫ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯌꯥꯝ ꯇꯜꯂꯦ꯫ ꯑꯁ ꯊꯥꯔꯤꯛ, ꯅꯪꯒꯤ ꯃꯔꯩꯁꯦ ꯇꯧꯒꯅꯨꯕ꯫ ꯑꯩꯒꯤꯁꯦ ꯃꯔꯩ ꯃꯥꯜꯂꯨꯔꯕꯣ? ꯃꯔꯩ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯄꯟꯊꯨꯡꯒꯤ ꯋꯥꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕ꯫ ꯆꯥꯏ, ꯉꯁꯤ ꯑꯩꯕꯨ ꯅꯣꯏꯗ ꯄꯨꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯌꯨꯝꯗꯁꯨ ꯍꯟꯖꯤꯜꯂꯣꯏ, ꯑꯗꯨꯅ ꯑꯩꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ꯫ ꯑꯁ ꯊꯥꯔꯤꯛ, ꯇꯣꯃꯥꯜꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯥ ꯁꯥꯔꯦ, ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯊꯥꯔꯤꯛ ꯑꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯄꯥꯈꯠꯄ ꯄꯣꯛꯏ, ꯁꯣꯏꯉꯥꯝ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯍꯣꯏꯁꯦ, ꯐꯔꯦ, ꯌꯥꯔꯦ, ꯇꯧꯔꯁꯤ, ꯅꯪꯅ ꯍꯥꯏꯕꯈꯩꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯔꯦ, ꯂꯣꯏꯅ ꯇꯧꯔꯁꯤ꯫ ꯊꯥꯔꯤꯛꯅ ꯁꯠ ꯂꯥꯎꯅ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ, ꯑꯌꯥ, ꯑꯁꯦꯡꯕꯩꯔꯣ? ꯅꯪ ꯌꯥꯔꯕꯣ? ꯑꯩꯈꯣই ꯆꯦꯟꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯅꯪ ꯌꯥꯔꯕꯕ ꯗꯥ ꯇꯣꯃꯥꯜ? ꯌꯥꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯗꯣ ꯂꯣꯏꯅ ꯌꯥꯔꯦ꯫ ꯑꯁ ꯍꯔꯥꯎꯕꯅ ꯁꯤꯔꯦ꯫ ꯈꯪꯅꯤ, ꯑꯩꯒꯤ ꯏꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯨꯛꯍꯟ ꯍꯟꯖꯤꯜꯂꯔꯣꯏ꯫ ꯊꯥꯔꯤꯛ, ꯅꯪꯅ ꯈꯜꯂꯤꯗꯣ ꯐꯠꯇꯦꯕ꯫ ꯗꯥ ꯇꯣꯃꯥꯜ, ꯑꯩꯒꯤ ꯏꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕꯤꯅꯤ, ꯑꯩꯕꯨ ꯌꯥꯝꯅ ꯆꯩꯕꯤ, ꯐꯠꯇꯕꯤꯅꯤ ꯐꯠꯇꯕꯤ꯫ ꯑꯁ ꯅꯪ ꯁꯤꯗꯤꯕꯀꯣ꯫ ꯊꯥꯔꯤꯛꯇꯣ ꯃꯥꯒꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯃꯇꯧ ꯑꯗꯨ ꯎꯠꯊꯣꯛꯂꯒ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯑꯃꯨꯛ ꯌꯣꯜꯂꯤ꯫ ꯇꯣꯃꯥꯜ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯤꯒꯥꯏ ꯋꯥ ꯇꯧꯗꯨꯅ, ꯑꯗꯣ ꯗꯥ ꯇꯣꯃꯥꯜ, ꯆꯠꯂꯁꯦ ꯍꯧꯖꯤꯛ, ꯅꯣꯏ ꯌꯨꯝꯗ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯁꯤ ꯌꯧꯅ ꯍꯦꯛ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯂꯨꯔꯁꯤ꯫ ꯍꯣꯏ ꯗꯥ ꯇꯣꯃꯥꯜ꯫ ꯃꯇꯧ ꯑꯗꯨꯝꯅ ꯇꯣꯃꯥꯜꯅ ꯊꯥꯔꯤꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯥꯒꯤ ꯃꯌꯨꯝꯗ, ꯑꯗꯨꯒ ꯆꯦꯟꯕ ꯆꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯣꯏꯔꯔꯦ ꯅꯨꯃꯤꯠ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ꯫ ꯃꯇꯝꯗꯨ ꯊꯥꯕꯨꯝ ꯑꯃꯔꯣꯝꯒꯤ ꯃꯌꯥꯗꯤ ꯍꯧꯖꯤꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯃꯥꯜ, ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯃꯥꯗꯤ ꯌꯨꯝꯕꯥꯟ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯒ ꯑꯃꯒꯁꯨ ꯍꯨ ꯀꯥꯝꯁꯤꯟꯕ, ꯍꯤꯒꯥꯏ ꯋꯥ ꯇꯧꯁꯤꯟꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯅ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯧ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯁꯨꯅꯤꯡꯗꯕꯤꯅꯤ ꯑꯣꯏꯔꯤꯕꯁꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇꯨꯁꯨ ꯃꯉꯥꯏ, ꯊꯥꯔꯤꯛ ꯑꯃꯗꯤ ꯀꯨꯟꯖꯕꯇꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝ ꯆꯪꯃꯤꯟꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯤ꯫ ꯀꯨꯟꯖꯕꯇꯤꯅ, ꯏꯅꯥꯎ ꯏꯕꯦꯝꯃ, ꯏꯔꯣꯟꯕ ꯐꯨꯠꯄꯗꯣ ꯃꯨꯜꯂꯝꯃꯅꯤ, ꯍꯩꯗꯣꯛꯑꯁꯤ, ꯏꯪꯍꯜꯂꯒꯅꯦ ꯅꯆꯦ ꯃꯦꯠꯄ ꯂꯣꯟꯕ ꯍꯧꯔꯛꯑꯒꯦ꯫ ꯅꯪ ꯎꯇꯤ ꯑꯃ ꯊꯣꯡꯉꯤꯕꯗꯣ ꯊꯥꯎ ꯉꯧꯅꯅꯕ ꯑꯝꯇ ꯇꯧꯔꯛꯑꯣ꯫ ꯊꯥꯔꯤꯛꯇꯨ ꯃꯕꯨꯛꯅꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯃꯥꯕꯨ ꯌꯥꯍꯧꯔꯛꯄꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯦ ꯍꯥꯏꯅ ꯈꯟꯕꯒꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯅꯤꯡꯊꯤꯅ ꯄꯤꯔꯛꯏ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯇꯧꯖꯔꯛꯑꯒꯦ꯫ ꯇꯧꯔꯣ ꯇꯧꯔꯣ꯫ ꯑꯗꯨꯝꯅ ꯊꯥꯔꯤꯛꯅ ꯎꯇꯤꯒꯤ ꯊꯥꯎ ꯑꯗꯨ ꯉꯧꯅꯅꯕ ꯇꯧꯔꯛꯂꯦ, ꯑꯗꯨꯒ ꯀꯨꯟꯖꯕꯇꯤꯅ ꯏꯔꯣꯟꯅꯕ ꯇꯧꯔꯛꯂꯦ꯫
ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅ ꯇꯧꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ꯫ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯌꯥꯏꯃꯗꯨꯕꯨ ꯀꯔꯤ ꯑꯣꯏꯅ ꯃꯁꯥꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ? ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯉꯝꯗ꯭ꯔꯤꯖꯥꯠꯅꯣꯕ ꯇꯧꯔꯤꯗꯨꯕꯣ? ꯏꯅꯥꯎ, ꯅꯆꯦ ꯌꯥꯏꯃꯗꯣ ꯃꯥꯒꯤ ꯃꯁꯥꯗꯣ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯕꯒꯤꯅꯤ ꯍꯥꯏ꯫ ꯑꯣ, ꯑꯗꯨꯗꯤ ꯆꯥꯛꯀꯥꯁꯦ ꯈꯔ ꯄꯨꯁꯤꯜꯂꯒ ꯄꯤꯖꯕꯤꯔꯨꯗꯕꯗꯤ ꯌꯥꯔꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯏꯅ ꯆꯪꯉꯅꯤ ꯅꯥꯕ ꯐꯅꯅꯕ ꯍꯣꯠꯅꯕꯗ꯫ ꯑꯗꯨꯁꯨ ꯆꯨꯝ꯫ ꯑꯗꯣ ꯏꯆꯦ, ꯏꯆꯦ ꯌꯥꯏꯃꯒ ꯏꯆꯦꯒ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯒꯦ? ꯍꯥꯏꯗꯤ ꯃꯑꯣꯡꯗꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯂꯥꯛꯂꯕ ꯀꯥꯟꯁꯤꯗꯅ ꯀꯔꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯩꯒꯦ? ꯁꯤꯁꯨ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ꯫ ꯀꯨꯟꯖꯕꯇꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯗꯣꯏꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯉꯒ ꯏꯅꯥꯎ ꯏꯕꯦꯝꯃ? ꯑꯇꯩꯒꯤ ꯋꯥ ꯊꯣꯏꯅ ꯅꯠꯇꯤꯌꯦ ꯏꯆꯦ, ꯁꯨꯝ ꯀꯃꯥꯏꯅ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯕꯒꯤꯅꯤ꯫ ꯅꯪꯅ ꯌꯥꯝꯅ ꯈꯪꯅꯤꯡꯉꯒꯅꯅꯦ ꯍꯦꯛ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯍꯥꯏꯕꯤꯌꯨ ꯏꯆꯦ꯫ ꯀꯩꯁꯨꯝꯇ ꯑꯍꯣꯡꯕ ꯂꯩꯇꯦꯗ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯁꯦꯒ ꯃꯥꯏꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯅ, ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯑꯣ, ꯑꯗꯣ ꯑꯩ ꯂꯥꯛꯑꯕ ꯀꯥꯟꯒꯤ ꯑꯍꯣꯡꯕꯗꯤ ꯏꯆꯦ? ꯏꯅꯥꯎ ꯂꯥꯛꯂꯒ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯑꯍꯦꯟꯕ ꯂꯩꯇꯦꯗ, ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯍꯦꯟꯕ ꯑꯃ ꯍꯥꯏꯔꯒꯅ ꯍꯥꯟꯅꯅꯅꯦ ꯅꯆꯦ ꯌꯥꯏ ꯑꯩꯈꯣꯏ ꯑꯅꯤꯇꯅꯤ, ꯍꯧꯖꯤꯛꯅ ꯅꯪ ꯌꯥꯎꯔꯤ, ꯃꯤ ꯍꯦꯟꯒꯠꯂꯦ, ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯦꯟꯅ ꯑꯍꯦꯟꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯁꯨ ꯐꯪꯖꯔꯦ, ꯁꯤ ꯃꯉꯥꯏꯗꯅ꯫ ꯊꯥꯔꯤꯛꯇꯨ ꯃꯆꯦ ꯀꯨꯟꯖꯕꯇꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯏ, ꯑꯗꯨꯒ ꯃꯕꯨꯛꯇꯅ ꯈꯪꯉꯦ ꯂꯣꯏꯅ, ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯜꯂꯤꯅꯦꯕ꯫ ꯈꯪꯉꯦ ꯅꯣꯏ ꯂꯣꯏꯅ, ꯏꯆꯦ ꯑꯅꯤꯃꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯗ, ꯑꯗꯨꯅ ꯑꯩꯁꯨ ꯀꯨꯝꯍꯩ ꯇꯧꯔꯛꯄ ꯇꯥꯔꯦ꯫ ꯊꯥꯔꯤ ꯆꯤꯟꯅ ꯊꯣꯛꯅ ꯑꯃꯨꯛ ꯍꯣꯏ, ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯦ ꯑꯅꯤ, ꯑꯗꯨꯁꯨ ꯑꯐꯕꯤ ꯅꯨꯡꯁꯤꯕꯤ ꯑꯅꯤ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅ꯫ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯁꯨ꯫ ꯑꯗꯣ ꯏꯆꯦ, ꯁꯤꯒꯤ ꯏꯃꯥꯁꯤꯁꯨ ꯌꯥꯝ ꯐꯩꯀꯣ, ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯏꯪ ꯇꯞꯄꯗꯧꯅ ꯇꯧꯏ꯫ ꯐꯕꯅꯦ ꯐꯕꯅꯦ ꯌꯥꯝꯅ, ꯑꯗꯨꯕꯨꯅꯦ ꯁꯥꯎꯔꯛꯂꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ, ꯃꯆꯤꯡ ꯐꯠꯇꯕꯅꯤ꯫ ꯑꯣ, ꯏꯅꯥꯎ, ꯏꯊꯛ ꯊꯣꯡꯕ ꯅꯆꯦ ꯅꯅꯦꯝꯄꯣꯛ, ꯑꯗꯒꯤ ꯏꯈꯥ ꯊꯥꯕ ꯏꯆꯥ ꯏꯅꯥꯎ ꯏꯋꯥ ꯏꯄꯨꯔꯣꯏꯕꯁꯤꯡꯁꯦ ꯌꯥꯝꯅ ꯂꯨꯅ ꯈꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ, ꯅꯣꯂꯨꯛꯄ ꯑꯃꯃꯝ ꯂꯣꯏꯅ ꯊꯝꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯥꯔꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯋꯥ ꯍꯟꯖꯤꯟꯅ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯑꯍꯜ ꯑꯃꯅꯤ ꯁꯥꯒꯠꯇꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀꯁꯨ ꯄꯤꯁꯤꯟꯕ ꯁꯥꯔꯤ꯫ ꯇꯥꯅꯤꯡꯗꯕꯅ ꯑꯩꯅ ꯅꯥꯗ ꯐꯥꯎꯕ ꯍꯥꯞꯄꯤꯒꯗꯕ ꯂꯩꯇꯦ꯫ ꯅꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯅꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ, ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯦ ꯅꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯀꯨꯟꯖꯕꯇꯤꯅ ꯇꯞꯂꯤ ꯇꯞꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ ꯏꯕꯦꯝꯃ, ꯅꯪꯒꯤ ꯎꯇꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯑꯩꯒꯤ ꯏꯔꯣꯟꯕꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦꯅꯦꯍꯦ꯫ ꯂꯣꯏꯔꯦ ꯏꯆꯦ꯫ ꯀꯥꯟꯅꯗꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ, ꯄꯨꯡ ꯊꯦꯡꯈꯤꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯆꯥꯛ ꯊꯤꯗꯣꯔꯛꯅꯕ ꯇꯧꯔꯣꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯅꯅꯥꯎ ꯇꯧꯔꯛꯑꯒꯦ꯫ ꯑꯗꯨꯝꯅ ꯊꯥꯔꯤ ꯀꯨꯟꯖꯕꯇꯤ ꯑꯅꯤꯅ ꯇꯧꯔꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯇꯧꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯂꯞ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯃꯇꯝꯗꯨ ꯃꯤ ꯈꯨꯗꯤꯡꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯂꯣꯏꯅ ꯆꯪꯅꯔꯕ ꯃꯇꯝꯅꯤ꯫ ꯊꯥꯔꯤꯛ ꯇꯣꯃꯥꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯊꯥꯔꯤꯛꯅ ꯍꯥꯏꯕ ꯇꯣꯃꯥꯜꯅ ꯇꯥꯔꯛꯏ꯫ ꯇꯥ ꯇꯣꯃꯥꯜ, ꯑꯩꯅꯦ ꯌꯥꯝ ꯋꯥꯔꯦ ꯅꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕꯗ꯫ ꯇꯣꯃꯥꯜꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯕꯩ ꯋꯥꯔꯤꯅꯣ ꯅꯪꯕꯣ? ꯍꯣꯏ, ꯌꯨꯝꯁꯤꯗꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯁꯤꯡꯁꯦ ꯎꯗ꯭ꯔꯣ? ꯀꯩꯝꯇ ꯎꯗꯕ꯭ꯔꯕ? ꯅꯇꯩꯃꯅꯦꯅ ꯂꯩꯔꯤꯁꯦ ꯊꯕꯛ ꯀꯌꯥꯝ ꯇꯧꯕ ꯃꯥꯟꯗ꯭ꯔꯣ? ꯀꯩꯝꯇ ꯇꯧꯄꯣꯠꯇꯦ, ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯊꯪꯖꯤꯜꯂꯤꯕꯅꯤ, ꯑꯩꯉꯣꯟꯗ ꯑꯌꯥꯝꯕ ꯁꯔꯨꯛꯈꯩꯗꯤ ꯇꯧꯍꯜꯂꯤꯅꯤ, ꯃꯣꯏꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯁꯤꯟꯅꯔꯒ ꯇꯣꯛꯏꯅꯤ꯫ ꯑꯁ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯊꯥꯔꯤꯛ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ ꯇꯥ ꯇꯣꯃꯥꯜ, ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦꯀꯣ, ꯑꯩ ꯁꯥꯎꯅꯤꯡꯉꯛꯏ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯕꯗ꯫
ꯑꯁ, ꯅꯪꯕꯨ ꯃꯧ ꯍꯥꯏꯁꯤꯗꯤ ꯊꯕꯛ ꯈꯔ ꯇꯧꯕ ꯇꯥꯕꯅꯤꯅꯦ ꯃꯁꯥꯅ. ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯔ ꯍꯦꯃꯟꯈ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ. ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯃꯁꯤꯗꯤꯅꯦ ꯅꯣꯏ ꯅꯨꯄꯤꯒꯤ ꯋꯥꯐꯝꯅꯤ. ꯅꯨꯄꯥ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯎꯁꯤꯜꯂꯛꯀꯗꯣꯏꯅꯣ? ꯑꯣ ꯑꯩꯒꯤ ꯃꯤꯆꯪꯗꯒ ꯑꯃꯐꯥꯎ ꯂꯦꯞꯅꯤꯡꯗꯦ. ꯂꯦꯞꯄꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤꯅꯦ ꯇꯥ ꯇꯣꯃꯥꯜꯒꯤꯁꯦ ꯑꯗꯨꯗꯤ. ꯍꯥ? ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕ ꯉꯝꯃꯣꯏꯁꯤꯔꯕ? ꯑꯁ ꯊꯥꯔꯦꯛ, ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯅꯪꯕꯣ. ꯑꯣ ꯑꯩ ꯈꯪꯉꯦ, ꯂꯣꯏꯅ ꯈꯪꯉꯦ. ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯤꯀꯤ ꯊꯤꯅꯤ. ꯅꯪꯗꯤ ꯃꯤꯀꯤ ꯊꯤ. ꯑꯁ ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯕꯀꯣ ꯊꯥꯔꯦꯛ. ꯑꯩꯒꯤꯁꯦ ꯃꯔꯩꯒꯤ ꯋꯥ ꯅꯠꯇꯦ. ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯔꯤꯅꯤ. ꯌꯦꯡꯉꯣ. ꯉꯁꯥꯏꯃꯛꯇꯁꯨ ꯌꯦꯡꯉꯣꯕ. ꯅꯇꯩꯃ ꯌꯥꯏꯃꯗꯣ ꯑꯗꯨꯅꯒ ꯇꯧꯁꯤꯟꯅꯔꯤꯗꯣ ꯌꯦꯡꯉꯣ. ꯅꯥꯕꯒ ꯁꯥꯁꯤꯟꯅꯔꯤꯗꯣ. ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ. ꯑꯩꯗꯤꯅꯦ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯈꯗ꯭ꯔꯛꯁꯤꯡꯗꯣ. ꯑꯩꯕꯨꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯕ. ꯑꯁ ꯇꯥ ꯇꯣꯃꯥꯜ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯑꯩ ꯄꯦꯟꯗꯦꯀꯣ. ꯊꯥꯔꯤꯛꯀꯤ ꯃꯔꯩ ꯃꯔꯥ ꯃꯌꯥꯝ ꯑꯗꯨꯗ ꯇꯣꯃꯥꯜ ꯑꯗꯨꯝ ꯃꯀꯣꯛꯇ ꯂꯣꯏꯅ ꯉꯥꯎꯔꯕꯅꯤ. ꯉꯁꯤ ꯈꯛꯇ ꯅꯠꯇꯦ. ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯔꯩ ꯑꯗꯨ ꯊꯥꯔꯤꯛꯀꯤ ꯑꯗꯨꯝ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕ ꯃꯔꯩꯅꯤ. ꯇꯣꯃꯥꯜꯅ, ꯊꯥꯔꯦꯛ, ꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯤ. ꯀꯩꯁꯨ ꯏꯇꯩꯃ ꯑꯅꯤꯁꯨ ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯗꯕꯅꯤ. ꯈꯔꯁꯨ ꯐꯅ ꯈꯟꯇꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯑꯣ ꯐꯅ ꯈꯟꯇꯣꯛꯄꯒꯤ ꯊꯕꯛꯇꯣ ꯅꯠꯇꯦ ꯃꯣꯏꯅ ꯇꯧꯕꯤꯔꯛꯄ꯭ꯔꯥꯕ? ꯑꯩꯉꯣꯟꯗ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯨꯝ ꯃꯅꯝ ꯃꯅꯝ ꯇꯧꯍꯜꯂꯒ ꯊꯝꯃꯒ ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯣ ꯍꯥꯏꯔꯕ? ꯃꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯒ? ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯀꯣ ꯅꯪꯒꯤ ꯃꯔꯩꯁꯦ. ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ. ꯉꯥꯎꯅꯤꯌꯦ, ꯅꯪꯗꯤ ꯉꯥꯎꯅꯤ. ꯊꯥꯔꯦꯛ, ꯍꯣ ꯊꯥꯔꯦꯛ, ꯅꯪꯕꯨ ꯇꯨꯝꯃꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯣꯡꯃꯇꯗꯤ ꯇꯨꯝꯃꯝꯗꯥꯏꯗ ꯏꯁꯧꯁꯤ ꯇꯧꯒꯅꯨꯕ. ꯍꯣꯏ, ꯇꯧꯔꯣꯏꯒꯦꯕ ꯏꯁꯧꯁꯦ. ꯑꯗꯨꯅꯅꯦ ꯑꯩꯈꯣই ꯑꯅꯤ ꯇꯣꯉꯥꯟ ꯆꯥꯔꯁꯦ. ꯇꯣꯉꯥꯟ ꯆꯥꯅꯅꯕ ꯇꯧꯔꯁꯤ. ꯁꯤ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩ ꯐꯔꯅꯤ. ꯑꯦ, ꯀꯔꯤꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯥꯗꯣꯏꯕ? ꯇꯣꯉꯥꯟꯅ ꯆꯥꯔꯗꯤ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯣ ꯁꯔꯨꯛ ꯈꯥꯏꯗꯣꯛꯅꯔꯦꯗꯅ. ꯍꯩ, ꯅꯥꯞ ꯆꯥꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ. ꯇꯥꯅꯤꯡꯗꯦ. ꯏꯃꯥ ꯇꯥꯆꯧ ꯑꯅꯤꯅ ꯃꯣꯏꯅ ꯑꯃꯠꯇ ꯌꯥꯔꯛꯑꯣꯏ. ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯣꯉꯥꯟ ꯆꯥꯔꯒ ꯀꯩ ꯁꯨꯔꯒ ꯆꯥꯁꯦ ꯍꯥꯏꯅꯤ? ꯊꯥꯔꯤꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯨꯛꯁꯨ ꯆꯨꯝꯃꯤꯕꯅꯤꯅ ꯃꯍꯥꯛ ꯇꯧꯁꯤꯟꯅꯔꯒ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯑꯩ ꯇꯥꯅꯤꯡꯗꯦ, ꯋꯥꯔꯦ. ꯑꯩ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯔꯦ. ꯅꯪꯅ ꯀꯩꯁꯨ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯕ ꯎꯗꯦ. ꯑꯩꯗꯤ ꯏꯇꯩꯃ ꯑꯅꯤꯅ ꯇꯧꯕ ꯑꯗꯨꯝ ꯎꯏꯅ. ꯍꯣ ꯅꯨꯄꯥ, ꯅꯪꯅ ꯅꯨꯄꯤ ꯃꯁꯦꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ. ꯅꯪꯅꯅꯦ ꯀꯔꯤꯝꯇ ꯈꯪꯉꯣꯏ. ꯑꯁ ꯊꯥꯔꯦꯛ, ꯍꯣ ꯊꯥꯔꯦꯛ, ꯑꯩ ꯋꯥ ꯉꯥꯡꯒꯗꯕꯒ ꯇꯟꯁꯤꯜꯂꯛꯑꯦ. ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯕꯤꯗꯦ ꯇꯧꯔꯤꯁꯦ. ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯠꯇꯅ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗꯦ. ꯊꯥꯔꯦꯛ, ꯌꯥꯔꯦꯁꯦ. ꯅꯪꯒꯤ ꯏꯁꯧꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯇꯧ. ꯉꯁꯤꯒꯤꯗꯤꯅꯦ ꯈꯔ ꯇꯧꯔꯗꯤ ꯌꯥꯔꯦ ꯅꯪꯒꯤ ꯏꯁꯧꯗꯣ. ꯑꯣ ꯐꯔꯦ ꯐꯔꯦ. ꯑꯩꯅ ꯉꯥꯡꯕ ꯇꯥꯅꯤꯡꯖꯕꯅꯤꯅ ꯉꯥꯡꯉꯨꯏ. ꯑꯩ ꯁꯨꯛꯉꯥꯡ ꯉꯥꯡꯉꯨꯏ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯇꯥꯔꯦꯗꯅ. ꯈꯪꯅꯤ. ꯑꯁ ꯊꯥꯔꯦꯛ, ꯌꯥꯔꯦ ꯇꯨꯝꯃꯣ, ꯇꯥꯅꯤꯡꯗꯦ. ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯀꯅꯨ. ꯇꯨꯝꯃꯣ. ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯕꯀꯣ. ꯇꯨꯝꯃꯣ ꯊꯨꯅ. ꯊꯥꯔꯤꯛꯇꯨ ꯁꯨꯛꯂꯒ ꯂꯩꯈ꯭ꯔꯦ. ꯇꯣꯃꯥꯜꯁꯨ ꯊꯥꯔꯤꯛꯇ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯇꯨꯝꯅꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯊꯥꯔꯤꯛꯀꯤ ꯃꯇꯥꯡ ꯆꯥꯗꯕ, ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯣꯏꯕ ꯅꯥꯏꯗꯦ. ꯍꯤꯒꯥꯏ ꯋꯥꯍꯩꯕꯤ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯇꯨꯅ ꯂꯩꯔꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯒꯤ ꯃꯇꯝꯅꯤ. ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯍꯜ ꯀꯨꯟꯖꯕꯇꯤꯗꯨ ꯉꯁꯤ ꯑꯁꯤ ꯃꯌꯨꯝ ꯃꯄꯥꯝꯂꯣꯝꯗ ꯆꯠꯊꯣꯛꯈꯤꯕꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯧꯔꯒ ꯊꯥꯔꯤꯛꯅ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯖꯤꯜꯂꯛꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ. ꯏꯆꯦ ꯌꯥꯏꯕꯨ ꯍꯛꯆꯥꯡꯁꯤ ꯐꯖꯅ ꯐꯕꯤꯔꯕ꯭ꯔꯣ? ꯍꯥꯏꯕꯗꯤ ꯀꯟꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯊꯔꯣꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ. ꯐꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯦ. ꯑꯣ ꯑꯗꯨꯅꯤꯗꯅ, ꯌꯥꯝ ꯐꯔꯦ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯌꯥꯏꯅ ꯍꯛꯆꯥꯡ ꯐꯒꯠꯂꯛꯄꯁꯦ. ꯐꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ. ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯄꯨꯟꯅ
ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁꯨꯃꯤꯟꯅꯕ ꯌꯥꯔꯅꯤꯗꯅ? ꯍꯣꯏ, ꯌꯥꯔꯅꯤ ꯏꯆꯦ ꯌꯥꯏ꯫ ꯑꯗꯣ ꯅꯪꯕꯨ ꯋꯥꯕ꯭ꯔꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕꯗ? ꯅꯪꯅ ꯂꯨꯍꯣꯡꯂꯛꯂꯤꯕꯁꯦ ꯊꯥꯕꯨꯝ ꯑꯅꯤꯗꯤ ꯐꯥꯖꯤꯜꯂꯛꯑꯦꯅꯦꯀꯣ? ꯐꯥꯗꯣꯔꯦ꯫ ꯅꯨꯡꯉꯥꯏꯕꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ, ꯍꯩꯅꯩꯗ, ꯀꯩꯁꯨꯝꯇ ꯈꯟꯗꯤꯌꯦ꯫ ꯍꯣꯏꯗ, ꯁꯤ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗꯤ꯫ ꯅꯤꯉꯣꯜ ꯃꯄꯣꯛ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤ, ꯅꯠꯇ꯭ꯔꯗꯣ? ꯃꯥꯅꯦ ꯏꯆꯦ ꯌꯥꯏ, ꯃꯥꯅꯦ, ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯗꯨꯅꯤ꯫ ꯑꯗꯣ ꯏꯆꯦ ꯌꯥꯏ, ꯅꯅꯥꯎ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯇ ꯍꯪꯖꯒꯦꯕ? ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯕꯤꯒꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯏꯆꯦ ꯌꯥꯏꯅ ꯑꯃꯨꯛ ꯊꯔꯣꯁꯨ ꯈꯪꯅꯤꯡꯕꯒꯤ ꯃꯇꯧꯗ, ꯀꯩꯕꯨꯅꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ? ꯏꯅꯥꯎ ꯏꯕꯦꯝꯃ, ꯀꯣꯏꯗꯕꯤꯗ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯤ ꯅꯆꯦꯅ ꯏꯅꯥꯎꯕꯨ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ? ꯂꯧꯔꯣꯏ ꯀꯩꯁꯨꯝꯇ ꯂꯧꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ, ꯁꯦꯡꯅ ꯅꯆꯦꯗ ꯍꯥꯏꯌꯨ꯫ ꯍꯣꯏ, ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯒꯦ꯫ ꯑꯗ ꯁꯨꯝ ꯅꯅꯥꯎꯕꯨ ꯏꯆꯦꯅ ꯂꯥꯟꯅ ꯈꯟꯕꯤꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯔꯤꯕ꯫ ꯈꯜꯂꯣꯏꯁꯦ ꯑꯗꯨꯒꯤꯗꯤ, ꯀꯔꯤꯝꯇ ꯈꯜꯂꯣꯏ꯫ ꯍꯥꯏꯌꯨ ꯍꯦꯛꯇ꯫ ꯊꯥꯔꯤꯛ ꯇꯞꯂꯤ ꯇꯧꯔꯒ, ꯆꯦ ꯌꯥꯏ, ꯀꯩꯅꯣꯅꯦ, ꯋꯥꯐꯝꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯏꯆꯦ ꯑꯍꯟꯒ ꯏꯆꯦ ꯌꯥꯏꯃꯒꯁꯦ ꯈꯔ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯦꯡꯊꯤꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯒ ꯂꯩꯕ꯭ꯔꯣ? ꯊꯔꯣꯅ ꯁꯠ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯂꯩꯇꯦ, ꯀꯩꯗꯧꯔꯦ? ꯑꯣ, ꯑꯩꯅꯗꯤ ꯁꯨꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯅꯤ ꯅꯍꯥꯟꯒꯤ ꯏꯆꯦ ꯑꯍꯟꯒꯤ ꯋꯥꯐꯝꯗꯨꯗ꯫ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯁꯦ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯋꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯆꯦ ꯌꯥꯏ, ꯋꯥꯁꯤꯕꯨ ꯍꯦꯛꯇ ꯍꯥꯏꯔꯣꯔꯥ? ꯑꯩꯕꯨ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯕꯤ, ꯍꯤꯒꯥꯏ ꯋꯥ ꯍꯩꯕꯤ ꯑꯃꯨꯛ ꯑꯣꯏꯗꯅ ꯇꯥꯔꯗ꯭ꯔꯅꯦ? ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨꯁꯦ ꯍꯥꯏꯌꯨ, ꯑꯩ ꯀꯩꯁꯨꯝꯇ ꯈꯜꯂꯨꯏ, ꯀꯩꯝꯇ ꯇꯧꯔꯣꯏ, ꯍꯥꯏꯌꯨꯕꯁꯦ꯫ ꯊꯥꯔꯤꯛꯁꯨ ꯇꯞꯂꯤ ꯋꯥꯐꯝ ꯑꯃ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯌꯥꯏ, ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦꯗ꯫ ꯁꯨꯝꯗꯧꯕꯅꯤ, ꯏꯆꯦ ꯌꯥꯏꯅ ꯅꯍꯥꯟ ꯃꯈꯩ ꯅꯥꯔꯤꯕ ꯃꯇꯝꯁꯦ ꯁꯤꯗꯅꯦ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯑꯍꯜꯅ? ꯈꯪꯗꯦ, ꯃꯥꯅ ꯀꯔꯤ ꯍꯥꯏꯅꯣꯅꯦ? ꯍꯥꯏꯌꯣ, ꯑꯩꯉꯣꯟꯗ ꯇꯝꯃꯣ ꯃꯔꯤꯛ ꯆꯨꯝꯅ꯫ ꯑꯣꯅꯦ, ꯏꯆꯦ ꯌꯥꯏ, ꯏꯆꯦ ꯑꯍꯜꯅ ꯍꯥꯏꯔꯤꯕ ꯏꯆꯦ ꯌꯥꯏꯅ ꯅꯥꯔꯤꯁꯦ ꯅꯥꯁꯟꯅꯔꯤꯕꯅꯤ, ꯇꯧꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯥꯒꯦ ꯄꯣꯊꯣꯟꯗꯒꯤ ꯍꯧꯅ ꯃꯥꯗꯤ ꯊꯕꯛꯄꯨ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯅꯥꯁꯤꯟꯅꯕꯅꯤ꯫ ꯃꯥꯅ ꯅꯥꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯇꯧꯁꯤꯟꯅꯔꯤꯅꯤ, ꯅꯥꯄꯣꯠꯇꯦ, ꯅꯥꯁꯤꯟꯅꯔꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ꯫ ꯊꯥꯔꯤꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯊꯔꯣꯗꯨ ꯇꯤꯡ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯄꯨꯝꯕ ꯑꯣꯟꯈꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅꯗꯤ ꯐꯥꯊꯔꯒ ꯂꯩꯁꯤꯜꯂꯦ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯤ ꯏꯅꯥꯎ ꯏꯕꯦꯝꯃ? ꯍꯥꯏꯌꯦ ꯏꯆꯦ ꯌꯥꯏ, ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯅꯤ, ꯇꯣꯉꯥꯟ ꯌꯥꯝ ꯆꯥꯅꯤꯡꯕꯅꯤ, ꯃꯇꯟ ꯇꯟꯕꯅꯤ, ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯦ, ꯑꯗꯨꯝ ꯇꯧꯁꯤꯟꯅꯔꯒ ꯂꯩ꯫ ꯊꯕꯛ ꯄꯨꯝꯕ ꯃꯥꯅꯗ ꯇꯧꯔꯒ ꯂꯥꯛꯏꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯄꯗꯒꯤ ꯈꯔ ꯀꯣꯝꯖꯔꯦ, ꯋꯥꯏ ꯁꯪꯖꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯏꯆꯦ ꯌꯥꯏ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯦꯃꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯀꯣ? ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯒ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯊꯨꯞꯅ ꯃꯂꯣꯝꯒ ꯊꯝꯂꯤꯕꯣꯏꯔꯦ꯫ ꯐꯩ, ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯊꯤꯅ ꯌꯣꯜꯂꯝꯕ, ꯑꯩꯒꯤ ꯏꯖꯠꯀ ꯑꯃꯠꯇ ꯌꯦꯡꯗꯕ ꯃꯈꯩ ꯏꯈꯥ ꯊꯥꯕ ꯅꯪꯉꯣꯟꯗ ꯌꯣꯜꯂꯕ, ꯅꯪꯅ ꯎꯁꯤꯠꯈꯤꯗꯅꯕ ꯍꯥꯏꯅ꯫ ꯑꯗꯣ ꯏꯆꯦ ꯌꯥꯏ, ꯑꯩꯗꯤ ꯏꯆꯦ ꯌꯥꯏ ꯅꯨꯡꯁꯤꯕꯒꯤ ꯆꯝꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯆꯤꯟꯗꯒꯤꯅꯤ ꯀꯥꯏꯅꯒꯗꯤ ꯈꯪꯍꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯉꯝꯃꯣꯏꯀꯣ, ꯉꯝꯖꯔꯣꯏ, ꯑꯩꯗꯤ ꯀꯤꯖꯩꯌꯦꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯌꯥꯎꯍꯜꯂꯛꯑꯣꯏ꯫ ꯑꯗꯨꯕꯨꯅꯦ, ꯃꯥ ꯑꯩꯅ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ꯫ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯕ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯁꯦ ꯊꯔꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯍꯟ ꯎꯍꯟꯕ ꯇꯥꯔꯦꯗꯅ ꯃꯍꯥꯛ꯫ ꯊꯥꯔꯤꯛꯅ ꯑꯐꯕꯤꯃꯨꯛ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯃ, ꯃꯥꯟꯅꯔꯨꯅꯨꯗ ꯀꯩꯁꯨ, ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛ꯫ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ, ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯑꯩꯅ ꯉꯁꯤꯗꯤ ꯈꯪꯍꯜꯂꯒꯅꯤ꯫ ꯏꯆꯦ ꯌꯥꯏ, ꯇꯧꯒꯅꯣꯕ꯫ ꯁꯦꯡꯅ ꯊꯔꯣꯗꯨ ꯊꯥꯔꯤꯛꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅ ꯀꯥꯝꯂꯛꯂꯤꯕ ꯍꯤꯒꯥꯏꯋꯥ ꯃꯌꯥꯝ ꯑꯗꯨꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯇꯤꯡ ꯊꯣꯛꯅ꯫ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ꯫ ꯑꯗꯨꯒ ꯃꯕꯨꯛꯇꯁꯨ ꯑꯃꯨꯛꯇꯗꯤ ꯀꯨꯟꯖꯕꯇꯤꯒ ꯋꯥꯔꯤ ꯁꯥꯗꯣꯛꯀꯦ, ꯉꯝꯊꯣꯛꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯊꯔꯣꯅ ꯑꯃꯨꯛ
ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯆꯦꯁꯦ, ꯑꯗꯨꯅꯅꯦ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯗꯣ ꯏꯆꯦ ꯌꯥꯏ, ꯈꯠꯅ ꯆꯩꯅꯕꯗꯤ ꯇꯧꯒꯅꯨꯀꯣ, ꯑꯩ ꯑꯃꯨꯛ ꯆꯦꯟꯅꯔꯛꯀꯅꯤ꯫ ꯆꯦꯟꯅꯔꯣꯏ, ꯀꯩꯝꯇ ꯇꯧꯍꯜꯂꯣꯏ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯆꯦ ꯌꯥꯏ, ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦ꯫ ꯏꯆꯦ ꯌꯥꯏ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯍꯧꯔꯣ, ꯅꯁꯥꯗꯣ ꯍꯦꯟꯅ ꯀꯟꯈꯠꯂꯛꯅꯕ꯫ ꯐꯔꯦ, ꯑꯩꯅꯦ ꯅꯥꯕꯒ ꯁꯪꯗꯦ, ꯏꯁꯥꯒ ꯂꯣꯏꯅ ꯀꯜꯂꯤ, ꯌꯥꯔꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯏꯆꯦ ꯌꯥꯏ꯫ ꯊꯥꯔꯤꯛꯇꯣ ꯊꯣꯔꯛꯂꯦ꯫ ꯃꯆꯦ ꯌꯥꯏ ꯊꯔꯣꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯌꯥꯗꯣ ꯍꯤꯒꯠꯂꯤ, ꯑꯗꯨꯒ ꯄꯦꯟꯅ ꯁꯣꯜꯂꯤ꯫ ꯈꯪꯕ꯭ꯔꯥꯗ, ꯑꯩꯅ ꯀꯥꯞꯄ ꯍꯤꯒꯥꯏꯋꯥꯒꯤ ꯇꯦꯟꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯅꯤ, ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤꯕ꯫ ꯀꯤꯀꯣꯏ ꯍꯩꯕꯤ ꯃꯧꯅꯦ ꯑꯩꯁꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯍꯦꯟꯅ ꯅꯣꯛꯂꯒ ꯊꯥꯔꯤꯛꯇꯨ ꯆꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯀꯥ ꯑꯗꯣꯝꯗ꯫ ꯁꯣꯝꯗꯅ ꯊꯔꯣꯗꯤ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯤ꯫ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯍꯥꯏꯕ, ꯑꯩꯅꯦ ꯏꯆꯦ ꯑꯣꯏꯁꯅꯨ, ꯑꯃ ꯑꯣꯏꯁꯅꯨ, ꯑꯩꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯂꯒ ꯐꯣꯏꯔꯒꯅꯤ ꯑꯃꯨꯛꯇ ꯄꯦꯟꯒꯦ꯫ ꯑꯩ ꯐꯣꯏꯗꯅꯗꯤ ꯇꯣꯛꯑꯣꯏꯕ ꯑꯩ꯫ ꯊꯔꯣꯁꯨ ꯁꯥꯎꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯣꯜꯂꯒ ꯃꯕꯨꯛꯇ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯕ ꯃꯈꯩ ꯊꯔꯣꯗꯨ ꯂꯩꯁꯤꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯨꯡ ꯃꯉꯣꯟꯗ ꯄꯥꯎ ꯏ ꯈꯔꯁꯤꯡ ꯑꯁꯤ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯥꯇꯣꯟ, ꯑꯩꯅꯦ ꯏ ꯌꯥꯝ ꯀꯥꯏꯀꯣ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯍꯥꯏ, ꯀꯔꯤ ꯇꯧꯔꯦ ꯅꯨꯄꯤ? ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ? ꯍꯣ, ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ, ꯏꯆꯦ ꯀꯨꯟꯖꯕꯇꯤꯁꯦ ꯌꯥꯝ ꯐꯅ ꯅꯨꯡꯁꯤꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯒ ꯂꯩꯔꯝꯃꯤꯕ ꯖꯥꯠꯅꯤꯗꯅ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯕꯣ? ꯀꯔꯤꯃꯨꯛ ꯍꯥꯏꯅꯔꯒꯦ? ꯍꯥꯏꯕꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯗꯦ, ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯑꯩꯁꯦ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯏꯅꯥꯎ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯝꯗ ꯍꯤꯒꯥꯏꯋꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯀꯣꯏ ꯀꯥꯞꯂꯒ ꯑꯩꯕꯨ ꯐꯠꯇꯅ ꯎꯍꯜꯂꯒ ꯊꯝꯕꯤꯔꯝꯃꯤꯕ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯅꯨꯄꯤ? ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯈꯣꯏ ꯇꯥꯇꯣꯟꯗ ꯑꯣꯏꯗꯕ ꯑꯃꯨꯛ ꯍꯥꯏꯈꯤꯗ꯭ꯔꯣ ꯇꯧꯔꯤꯁꯦ? ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣꯅꯦ? ꯍꯥꯏꯌꯨꯗꯅ ꯃꯗꯨꯃꯁꯨ꯫ ꯑꯣꯅꯦ, ꯅꯣꯏꯒꯤ ꯅꯇꯩꯃ ꯁꯛ ꯐꯖꯕꯤ ꯏꯪ ꯌꯥꯝ ꯇꯞꯄꯤ ꯑꯁꯤꯅꯅꯦ ꯑꯩꯁꯦ ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯗꯦ꯫ ꯑꯩꯅ ꯅꯥꯔꯤꯕꯗꯣ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯇꯧꯁꯤꯟꯅꯔꯤꯕꯅꯤ꯫ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯅꯤ, ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯊꯕꯛ ꯂꯩꯊꯣꯛꯄ ꯌꯥꯝ ꯍꯩꯕꯅꯤ꯫ ꯃꯥꯇꯅ ꯇꯧꯔꯒ ꯂꯥꯛꯏꯅꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯗ ꯃꯥꯅꯅꯦ ꯀꯤꯀꯣꯏ ꯀꯥꯝꯂꯒ ꯂꯩꯔꯝꯃꯤꯕ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯃꯛꯄꯨ ꯍꯦꯛꯇ ꯍꯥꯏꯔꯝꯒꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯨꯟꯖꯕꯇꯤꯃꯛꯅꯕꯣ? ꯍꯥꯏꯌꯦ, ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯦꯌꯦ꯫ ꯑꯩꯕꯨ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯃꯧ ꯑꯇꯣꯝꯕꯤꯅꯅꯦ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯇꯝꯃꯛꯑꯕꯅꯤ꯫ ꯑꯩꯅ ꯃꯗꯨ ꯍꯦꯛ ꯈꯪꯕꯗꯒꯤꯅꯤ ꯏꯁꯥꯁꯦ ꯁꯥꯎꯅꯤꯡꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯇꯣꯟ, ꯑꯩꯅ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ, ꯑꯩꯅꯦ ꯅꯣꯏ ꯅꯇꯩꯃꯁꯦ ꯃꯁꯝ ꯐꯣꯏꯅꯤꯡꯉꯤꯀꯣ, ꯑꯩ ꯃꯁꯝꯁꯦ ꯐꯣꯏꯅꯤꯡꯉꯦꯕ꯫ ꯇꯣꯝꯕꯨꯡꯅ ꯊꯔꯣꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯍꯥꯏ, ꯇꯧꯅꯨꯀꯣ, ꯐꯠꯇꯦꯀꯣ, ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ, ꯐꯖꯔꯣꯏ, ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯨ꯫ ꯑꯋꯣꯏꯀꯤꯔ ꯐꯥꯒꯤꯔ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯁꯤꯗ ꯐꯥꯒꯤ ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯃꯧ ꯑꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗꯅꯦ ꯄꯥꯎ ꯄꯤꯔꯛꯂꯤꯕꯁꯤꯅꯤ꯫ ꯑꯩ ꯈꯪꯗ꯭ꯔꯦꯗ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨꯅꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯌꯨ, ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯅꯕ ꯇꯧꯒꯅꯨ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯨꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯩꯃ ꯀꯨꯟꯖꯕꯇꯤꯃꯛꯅ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯗꯨ ꯁꯨꯛꯍꯥꯏ ꯍꯥꯏꯔꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯒ ꯊꯥꯖꯗꯨꯅ ꯂꯩꯔꯤꯕ꯫ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕꯒꯤ ꯃꯇꯤꯡ ꯄꯣꯛꯈ꯭ꯔꯦ꯫ ꯑꯩ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ, ꯈꯪꯅꯤꯗꯅ꯫ ꯍꯌꯦꯡꯗꯤ ꯗꯣꯛ ꯍꯦꯛꯇ ꯍꯥꯏꯒꯦ, ꯍꯦꯛꯇꯅꯦ ꯈꯠꯅꯕ ꯍꯧꯖꯤꯟꯒꯦ꯫ ꯑꯩ ꯍꯧꯖꯤꯟꯒꯦ ꯈꯪꯒꯅꯤ, ꯉꯝꯊꯣꯛꯅꯔꯒꯦ ꯍꯦꯛꯇ꯫
ꯃꯤꯒꯤ ꯃꯋꯥ ꯆꯠꯄꯤ ꯑꯄꯪꯕꯤ ꯊꯔꯣꯗꯨ ꯍꯤꯒꯥꯏꯋꯥ ꯍꯩꯕꯤ ꯊꯥꯔꯤꯛꯀꯤ ꯍꯤꯒꯥꯏꯋꯥꯒꯤ ꯃꯌꯥꯏ ꯐꯖꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯗꯨꯅ ꯂꯥꯏꯆꯨꯗꯨꯅ ꯂꯩꯅꯥ ꯅꯥꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯟꯖꯕꯇꯤ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯔꯣꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯂꯦꯞꯄꯤ ꯀꯨꯟꯖꯕꯇꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒ "ꯏꯆꯦ, ꯑꯩ ꯏꯆꯦꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯕ ꯄꯥꯝꯃꯤꯕꯣ"꯫ ꯀꯨꯟꯖꯕꯇꯤꯅ "ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯏꯅꯥꯎ ꯌꯥꯏꯃ, ꯀꯔꯤ ꯁꯥꯁꯦ ꯍꯥꯏꯕꯅꯣ? ꯁꯥꯁꯤ꯫ ꯌꯥꯏꯌꯦ, ꯍꯥꯏꯌꯣ ꯍꯦꯛꯇꯃꯛ꯫ ꯏꯆꯦꯁꯦ ꯌꯥꯝꯅ ꯏꯪ ꯇꯞ ꯊꯣꯠ ꯅꯧꯕ ꯃꯥꯜꯂꯒ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯃꯅꯨꯡꯗ ꯂꯤꯂꯥ ꯁꯥꯟꯅꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦ?" ꯀꯨꯟꯖꯕꯇꯤꯗꯨ ꯊꯔꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯏꯉꯛ ꯉꯛꯂꯦ꯫ ꯑꯗꯨꯅ "ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯥꯎ? ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ? ꯅꯆꯦ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ, ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ." ꯉꯝꯃꯣꯏ꯫ ꯍꯨꯔꯥꯟꯕ ꯃꯤꯅ ꯑꯩ ꯄꯣꯠ ꯍꯨꯔꯥꯟꯂꯤ ꯍꯥꯏꯅ ꯈꯛ ꯍꯥꯏꯔꯣꯏ, ꯍꯥꯏꯗꯕꯅꯦ ꯁꯨꯛꯍꯥꯏ꯫ ꯏꯅꯥꯎ, ꯅꯪꯒꯤ ꯋꯥꯉꯥꯡ ꯀꯣꯆꯤ ꯊꯥꯡꯕꯗꯣ ꯑꯩ ꯍꯩꯅꯗꯦ, ꯇꯥꯅꯤꯡꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯗꯨꯝ ꯍꯥꯏꯌꯨ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ "ꯏꯆꯦ, ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯃꯧꯅꯥꯎ ꯑꯁꯤꯗ ꯍꯤꯒꯥꯏꯋꯥ ꯀꯝꯂꯝꯂꯤꯕꯁꯤꯕꯣ? ꯏꯆꯦꯗꯤ ꯍꯤꯒꯥꯏꯋꯥꯒꯁꯦ ꯌꯥꯝ ꯍꯩꯔꯝꯃꯤ ꯖꯥꯠꯅꯤꯗꯅ." ꯀꯨꯟꯖꯕꯇꯤꯗꯨ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯑꯗꯨꯝꯅ ꯊꯔꯣꯅ ꯉꯥꯡꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯏꯪꯊꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯁꯥꯎꯒꯠꯂꯛꯏ, ꯐꯤꯡꯒꯠꯂꯛꯏ꯫ "ꯀꯔꯤꯕ? ꯉꯥꯏꯈꯣ, ꯑꯩꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯝꯗꯕꯅꯤ, ꯑꯗꯨꯗꯒꯤꯗꯤꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯈꯠꯂꯛꯑꯦ꯫ ꯑꯩꯅ ꯀꯔꯤ ꯍꯤꯒꯥꯏꯋꯥ ꯇꯧꯗꯅ ꯅꯪꯅ ꯑꯩꯕꯨ ꯍꯤꯒꯥꯏꯋꯥ ꯍꯩꯒꯥꯏꯅ ꯍꯥꯏꯔꯤꯕ? ꯍꯩ ꯍꯥꯏꯕꯕꯨ ꯍꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯇꯧꯔꯤꯗꯨꯗꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯑꯩꯅ ꯀꯔꯤ ꯍꯤꯒꯥꯏꯋꯥ ꯇꯧꯏ ꯍꯥꯏꯕꯗꯣ? ꯍꯣ, ꯅꯪꯅ ꯑꯩꯕꯨ ꯃꯧ ꯑꯇꯣꯝꯕꯤꯗ ꯑꯩꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯅꯥꯁꯟꯅꯔꯤꯕꯅꯤ, ꯑꯗꯨ ꯇꯧꯔꯤꯕꯅꯤ, ꯑꯗꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯊꯥꯏꯅꯗꯒꯤ ꯏꯆꯦꯅꯗ ꯊꯕꯛ ꯇꯧꯔꯒ ꯂꯥꯛꯂꯤꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯅꯣ?" ꯀꯨꯟꯖꯕꯇꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯔꯦ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯧ ꯑꯇꯣꯝꯕꯤꯗ ꯇꯝꯃꯦ ꯍꯥꯏꯕ? ꯕꯤꯁꯅꯨ, ꯍꯩ ꯊꯔꯣ, ꯅꯪ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯕ ꯋꯥꯗꯤ ꯍꯥꯏꯒꯅꯨꯀꯣ ꯅꯪ꯫ ꯏꯆꯦ, ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯨ, ꯇꯧꯁꯤꯟꯅꯕꯤꯒꯅꯨ꯫ ꯏꯅꯥꯎ ꯏꯕꯦꯝꯃꯅ ꯄꯥꯎ ꯂꯣꯏꯅ ꯇꯝꯃꯛꯑꯕꯅꯤ꯫ ꯑꯩ ꯁꯤꯒꯤ ꯄꯥꯎꯁꯦ ꯈꯪꯕꯗꯒꯤ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯌꯩꯒꯦ, ꯐꯨꯗꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ." ꯋꯥꯍꯩ ꯑꯗꯨꯗ ꯀꯨꯟꯖꯕꯇꯤꯁꯨ ꯃꯆꯤꯡ ꯑꯗꯨ ꯀꯥꯈꯤꯗꯨꯅ, "ꯑꯣ, ꯌꯥꯝ ꯁꯥꯊꯤꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ, ꯑꯗꯨꯁꯨ ꯅꯆꯦ ꯑꯩꯉꯣꯟꯗ? ꯏꯆꯦꯅ ꯎꯁꯤꯠꯍꯟꯗꯕꯅꯤ꯫ ꯑꯣ, ꯂꯥꯛꯑꯣ, ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ, ꯍꯧꯖꯤꯛ ꯌꯦꯡꯊꯣꯛꯅꯕ ꯇꯥꯔꯦ." "ꯍꯣꯏꯅꯦ ꯏꯆꯦ, ꯅꯪ ꯀꯤꯔꯒꯗꯤ ꯆꯦꯟꯈꯤꯅꯨꯀோ, ꯆꯦꯟꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ." "ꯍꯦꯔꯥ, ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯀꯤꯗꯨꯅ ꯆꯦꯜꯂꯨꯒꯅꯤ ꯍꯥꯏꯕꯒꯦ? ꯅꯪꯕꯨꯗꯤꯅꯦ ꯈꯨꯠ ꯅꯥꯝꯃꯁꯤꯇꯪꯅ ꯄꯥꯟꯅꯕꯤꯒꯦ ꯂꯥꯛꯑꯣ." "ꯍꯦꯔꯥ, ꯑꯩꯅ ꯁꯨꯝ ꯏꯪꯊꯔꯒ ꯐꯥꯊꯔꯒ ꯂꯩꯕꯁꯤꯗ ꯅꯪ ꯌꯥꯝ ꯑꯩꯉꯣꯟꯗ ꯅꯋꯥꯡꯉꯤꯅꯦ, ꯏꯊꯛ ꯀꯥꯔꯛꯑꯦꯅꯦ꯫ ꯑꯗꯨꯗꯤ ꯅꯪ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯎꯍꯟꯕ ꯇꯥꯔꯦꯗꯅ ꯅꯪ꯫ ꯂꯥꯛꯑꯣ, ꯎꯁꯤꯠꯅꯗꯕꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯅꯕ ꯇꯥꯕꯅꯤ, ꯎꯠꯅꯕ ꯇꯥꯕꯅꯤ꯫ ꯈꯪꯅꯤꯗꯣ ꯁꯔꯤꯁꯣ, ꯏꯆꯦꯒꯤ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯅꯅꯥꯎ ꯑꯩꯅ ꯐꯣꯏꯖꯕ ꯇꯥꯔꯦ ꯉꯁꯤꯗꯤ." "ꯍꯦꯔꯥ, ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ." ꯀꯨꯟꯖꯕꯇꯤꯒ ꯊꯔꯣꯒꯗꯨ ꯋꯥ ꯉꯥꯡꯅ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯂꯒ ꯍꯦꯛꯇ ꯑꯅꯤꯗꯨ ꯂꯥꯎ ꯈꯣꯡ ꯇꯧꯔꯒ ꯁꯝꯒ ꯐꯣꯏꯗꯠꯅꯔꯛꯏ꯫ ꯀꯨꯟꯖꯕꯇꯤꯗꯨ ꯏꯪ ꯇꯞꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯁꯥ ꯋꯥꯡ ꯆꯥꯎꯕꯅꯤ꯫ ꯑꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕꯤ ꯊꯔꯣ ꯑꯗꯨꯗꯤ ꯐꯖꯅ ꯃꯥꯅ ꯃꯁꯝ ꯐꯣꯏꯕꯤꯔꯦ꯫ ꯑꯗꯨꯒ ꯊꯔꯣ ꯃꯥꯁꯨ ꯃꯆꯤꯡ ꯃꯁꯣꯜ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯃꯆꯦ ꯀꯨꯟꯖꯕꯇꯤꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯂꯒ ꯐꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯧ ꯑꯅꯤꯅ ꯈꯠꯅ ꯆꯩꯅ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃ, ꯇꯣꯝꯕ, ꯇꯣꯃꯥꯜ, ꯊꯥꯔꯤꯛ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯥꯝꯃꯤ, "ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯇꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ! ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯇꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ! ꯊꯔꯣ, ꯅꯪꯅ ꯑꯉꯥꯡꯅꯤ, ꯈꯔ ꯍꯜꯂꯨ,
ꯀꯨꯟꯖꯕꯇꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯇꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯈꯥꯝꯂꯤꯕꯗꯣ ꯇꯥꯗꯦ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩ ꯇꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏ ꯑꯅꯤ ꯇꯣꯛꯅꯧꯅꯦ ꯅꯣꯏ ꯑꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯦ ꯊꯥꯔꯤꯛꯇꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯔꯝ ꯑꯗꯨ ꯈꯪꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯀꯥꯗ ꯇꯞꯄꯤꯡ ꯆꯦꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯣꯏꯕꯨ ꯂꯦꯞꯄꯣꯃꯦ ꯌꯥꯗ꯭ꯔꯦ ꯑꯣ ꯅꯣꯏ ꯌꯥꯗ꯭ꯔꯦ ꯐꯩ ꯐꯩ ꯍꯩ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯆꯠꯂꯣ ꯏꯁꯤꯡ ꯂꯧꯔꯨꯆꯣ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯍꯩꯖꯜꯂꯣ ꯈꯠꯅꯔꯤꯕꯁꯦ ꯏꯁꯤꯡ ꯆꯣꯠꯍꯜꯂꯣ ꯏꯁꯤꯡ ꯍꯩꯖꯜꯂꯣ ꯍꯣꯏ ꯃꯥ ꯇꯣꯝꯕꯗꯨ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯑꯆꯧꯕ ꯈꯨꯗꯦꯡ ꯑꯃ ꯄꯨꯔꯛꯂꯒ ꯃꯗꯨꯅ ꯀꯨꯟꯖꯕꯇꯤ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯈꯠꯅꯔꯤꯕ ꯑꯗꯨꯗ ꯍꯩꯖꯤꯜꯂꯛꯂꯦ ꯃꯗꯨꯗ ꯑꯅꯤꯗꯨ ꯂꯦꯞꯄꯤ ꯊꯔꯣꯅ ꯍꯥꯏ ꯆꯤꯟꯊꯤꯕꯤ ꯍꯤꯒꯥꯏꯋꯥ ꯍꯩꯕꯤꯁꯤꯗꯤ ꯀꯨꯟꯖꯕꯇꯤꯁꯨ ꯈꯨꯝꯂꯛꯏ ꯈꯪꯂꯤꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯈꯨꯠ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯦ ꯅꯥꯕꯤꯗ ꯆꯠꯂꯣ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯃꯃꯧ ꯑꯅꯤꯃꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃ ꯇꯧꯗꯨꯅ ꯏꯃꯥꯒꯤ ꯃꯤꯠꯇ ꯎꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏꯌꯣ ꯊꯔꯣꯅ ꯁꯠ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯃꯨꯡ ꯑꯁꯤꯗ ꯍꯤꯒꯥꯏ ꯋꯥꯇꯧꯕꯤ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤꯅꯤ ꯀꯨꯟꯖꯕꯇꯤꯅꯁꯨ ꯏꯃꯥ ꯌꯨꯝꯁꯦ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯈꯠꯅ ꯆꯩꯅ ꯇꯧꯔꯤꯕꯅꯤ ꯇꯔꯪ ꯆꯠꯄꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯌꯨꯝꯁꯤꯗ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅ ꯆꯩꯅ ꯇꯧꯔꯤꯕꯁꯦ ꯁꯤꯒꯤ ꯃꯔꯝꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏꯌꯣ ꯁꯤ ꯈꯨꯝꯃꯣ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯀꯨꯟꯖꯕꯇꯤ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯍꯧꯒꯤꯅꯣ ꯀꯨꯟꯖꯕꯇꯤ ꯈꯨꯝꯗꯦ ꯍꯥꯏꯌꯨꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯊꯔꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯊꯔꯣꯗꯤ ꯁꯥꯎꯔꯤ ꯃꯍꯥꯛ ꯂꯣꯏꯅ ꯋꯥꯔꯣꯟ ꯈꯨꯗꯤꯡ ꯍꯥꯏꯔꯛꯂꯦ ꯈꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯑꯄꯪꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤꯗ ꯈꯠꯅꯔꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯈꯣꯏ ꯑꯅꯤ ꯈꯠꯅꯅꯕ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯛꯄꯅꯤ ꯃꯁꯤꯗ ꯅꯣꯏꯅ ꯏꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨ ꯁꯤꯜꯂꯤꯕ ꯃꯤꯗꯣ ꯏꯃꯥꯅ ꯋꯥꯔꯛꯍꯟꯕ ꯇꯥꯔꯦ ꯃꯆꯥꯅꯨꯄꯥ ꯇꯣꯃꯥꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯇꯣꯃꯥꯜ ꯅꯪꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯇꯣ ꯀꯧꯊꯣꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯎ ꯍꯥꯏꯌꯨ ꯇꯣꯃꯥꯜꯁꯨ ꯏꯉꯛ ꯉꯛꯅ ꯍꯣꯏ ꯃꯥ ꯇꯣꯃꯥꯜ ꯆꯠꯈ꯭ꯔꯦ ꯃꯤꯀꯨꯞ ꯐꯥꯗꯅ ꯊꯥꯔꯤꯛꯇꯨ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯔꯦ ꯃꯥꯅ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯌꯥꯝ ꯍꯩ ꯏꯃꯧꯒꯤ ꯀꯨꯝꯍꯩꯁꯤꯗꯤ ꯌꯥꯝꯅ ꯍꯩ ꯌꯨꯝꯕꯨ ꯃꯔꯨ ꯃꯔꯥ ꯐꯨꯛꯂꯒ ꯍꯦꯛꯇ ꯊꯨꯒꯥꯏꯒꯦ ꯇꯧꯕ ꯐꯥꯎꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯏꯃꯧꯒꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯍꯤꯒꯥꯏ ꯋꯥꯅ ꯌꯣꯝꯂꯕꯤ ꯀꯣꯛꯇꯣ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯋꯥꯔꯛꯄ ꯇꯥꯔꯦ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯇꯨ ꯃꯀꯂꯥꯞ ꯅꯤꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯠ ꯍꯥꯏꯖꯔꯛꯏ ꯅꯠꯇꯦ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯥꯟꯅꯅ ꯁꯣꯏ ꯍꯥꯏꯕꯁꯦ ꯈꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯋꯥꯔꯛꯄꯒꯤ ꯃꯊꯧ ꯇꯥꯔꯦ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯇꯣꯃꯥꯜ ꯅꯪꯒꯤ ꯍꯤꯒꯥꯏꯋꯥ ꯍꯩꯕ ꯅꯨꯄꯤꯁꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯋꯥꯔꯛꯎ ꯃꯥꯅ ꯃꯆꯦ ꯑꯅꯤꯁꯤꯗ ꯍꯤꯒꯥꯏꯋꯥ ꯀꯥꯝꯗꯨꯅ ꯌꯨꯝ ꯊꯨꯒꯥꯏꯔꯝꯒꯗꯧꯔꯦ ꯑꯗꯨꯅꯅꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯇꯧꯗꯅꯕ ꯅꯪꯅ ꯍꯥꯟꯅ ꯋꯥꯔꯛꯍꯧ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥꯔꯛꯎ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯕꯇꯤ ꯑꯃꯗꯤ ꯊꯔꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯦ ꯃꯅꯦꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯃꯌꯥꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯊꯥꯔꯤꯛꯀꯤ ꯍꯤꯒꯥꯏꯋꯥꯅꯤ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯑꯁꯤ ꯇꯣꯃꯥꯜ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯑꯗꯨꯗꯗꯤ ꯈꯣꯏꯗꯧꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯄꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯨꯕ ꯆꯩꯕ ꯍꯧꯔꯛꯂꯦ ꯊꯥꯔꯤꯛꯇꯨ ꯃꯄꯨꯔꯣꯏꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯥꯟꯊꯔꯛꯄ ꯐꯨꯊꯔꯛꯄ ꯑꯗꯨꯗꯗꯤ ꯅꯥꯃꯟꯗꯨꯅ ꯀꯞꯂꯦ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯌꯣ ꯇꯥ ꯇꯣꯃꯥꯜ ꯑꯩ ꯁꯤꯔꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯇꯧꯖꯔꯔꯣꯏꯕ ꯑꯩ ꯍꯤꯒꯥꯏꯋꯥ ꯑꯃꯨꯛ ꯍꯟꯅ ꯀꯥꯞꯄꯔꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯟꯖꯔꯦ ꯍꯣꯏ ꯏꯆꯦ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯁꯤꯔꯦ ꯑꯌꯣ ꯇꯣꯃꯥꯜꯅ ꯐꯅ ꯀꯨꯏꯅ ꯐꯨꯔꯕꯗ
ꯈꯜꯂꯛꯏ ꯑꯃꯨꯛ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ꯫ ꯏꯃꯥꯒꯤ ꯇꯣꯃꯥꯜ, ꯌꯥꯔꯦ ꯌꯥꯔꯦ ꯂꯦꯞꯄꯣ, ꯏꯃꯧ ꯐꯨꯕ ꯇꯣꯛꯑꯣ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯈꯥꯝꯂꯕꯗ ꯇꯣꯃꯥꯜꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯇꯤ ꯆꯩꯅꯥ ꯃꯌꯥꯝꯗꯣ ꯈꯥꯡꯗꯨꯅ ꯀꯞꯂꯤ, ꯍꯥꯏꯔꯛꯏ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ꯫ ꯍꯧꯖꯤꯛꯃꯛ ꯍꯥꯏꯌꯣ ꯂꯥꯜꯂꯦ ꯍꯥꯏꯅ, ꯍꯥꯏꯌꯣ, ꯅꯪꯒꯤ ꯅꯆꯦꯝ ꯑꯅꯤꯁꯤꯗ ꯂꯥꯜꯂꯦ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯧ, ꯊꯨꯅ ꯍꯥꯏꯖꯧ꯫ ꯊꯥꯔꯤꯛꯇꯨ ꯀꯨꯟꯖꯕꯇꯤ ꯊꯔꯣ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨꯝꯗꯨꯅ, ꯏꯆꯦ ꯑꯅꯤꯃꯛ ꯅꯅꯥꯎ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯍꯤꯒꯥꯏꯋꯥ ꯑꯗꯨꯅ ꯏꯆꯦ ꯑꯅꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯌꯨꯝ ꯐꯥꯎꯕ ꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯠꯅꯍꯜꯂꯨꯔꯦ꯫ ꯏꯆꯦ ꯑꯅꯤꯃꯛꯅ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯅꯅꯥꯎ ꯂꯥꯟꯖꯔꯦ, ꯅꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯤꯒꯥꯏꯋꯥ ꯇꯧꯖꯔꯔꯣꯏ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯇꯧꯖꯔꯔꯣꯏ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯆꯦ ꯃꯅꯤꯃꯛ꯫ ꯊꯥꯔꯤꯛꯇꯣ ꯑꯃꯨꯛ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯃꯈꯣꯡꯗ ꯇꯨꯖꯗꯨꯅ, ꯏꯃꯥ, ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯃꯧ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ, ꯑꯩ ꯃꯤ ꯈꯠꯅꯅꯕ ꯍꯤꯒꯥꯏꯋꯥ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ, ꯑꯩ ꯇꯧꯖꯔꯔꯣꯏ ꯏꯃꯥ꯫ ꯊꯥꯔꯤꯛꯇꯣ ꯃꯅꯦꯝꯗ ꯑꯃꯨꯛ ꯃꯆꯦꯝ ꯑꯅꯤꯗ ꯑꯃꯨꯛ ꯍꯥꯏꯖꯕ ꯌꯥꯕ ꯃꯈꯩ ꯍꯥꯏꯖꯔꯛꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤꯅ ꯊꯃꯣꯏꯅ ꯁꯦꯡꯅ ꯍꯥꯏꯖꯕꯗꯣ ꯏꯃꯥꯅ ꯎꯔꯦ, ꯑꯗꯨꯕꯨꯅꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕꯅꯤ, ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯉꯒꯇ ꯇꯣꯛꯄꯅꯤ, ꯁꯤꯃ ꯀꯥꯎꯒꯅꯨ꯫ ꯌꯨꯝꯒꯤ ꯃꯧꯅ ꯋꯥꯔꯦꯝ ꯉꯥꯡꯕ, ꯃꯆꯦꯅ ꯇꯧꯕ ꯊꯕꯛ ꯃꯅꯥꯎꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯕꯅꯤ, ꯁꯤꯃ ꯈꯪꯖꯤꯜꯂꯨ꯫ ꯈꯨꯗꯤꯡꯃꯛ ꯐꯅ ꯆꯨꯝꯅ ꯆꯠꯄ ꯑꯗꯨꯅ ꯖꯣꯏ ꯑꯣꯏꯕꯅꯤꯀꯣ꯫ ꯏꯃꯥ ꯋꯥꯍꯩꯁꯤꯃꯇꯪ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ, ꯑꯗꯨꯒꯅꯦ, ꯏꯃꯧ ꯑꯅꯤꯗꯅ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯄꯪꯊꯥꯁꯨ ꯊꯥꯖꯁꯟꯕ ꯐꯠꯇꯦ, ꯁꯥꯈꯤ ꯁꯥꯄꯣꯟ ꯂꯩꯇꯕ ꯄꯣꯠꯇ ꯊꯥꯖꯔꯣꯏꯗꯕꯅꯤ, ꯃꯤꯒꯤ ꯇꯣꯉꯥꯗ ꯃꯤꯒꯤ ꯍꯤꯒꯥꯏꯋꯥꯗ ꯈꯛ ꯏꯜꯂꯣꯏꯗꯕꯅꯤꯀꯣ, ꯁꯤꯃ ꯀꯥꯎꯒꯅꯨ ꯏꯃꯧ ꯑꯅꯤꯁꯨ꯫ ꯃꯧ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ, ꯍꯣꯏ ꯏꯃꯥ, ꯅꯃꯧꯁꯤꯡ ꯋꯥꯈꯜ ꯇꯥꯖꯔꯦ, ꯅꯃꯧꯁꯤꯡꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ, ꯈꯣꯏꯈꯥ ꯂꯤꯟꯈꯥ ꯊꯥꯕꯤꯒꯅꯨꯀꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯁꯤꯗꯒꯤꯗꯤꯅꯦ ꯈꯠꯅ ꯆꯩꯅ ꯂꯩꯇꯅꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯏꯃꯨꯡ ꯌꯨꯝꯕꯥꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯤꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯃꯧꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ, ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯕꯤꯔꯤꯕ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯕ ꯈꯨꯗꯤꯡꯃꯛ ꯅꯃꯧꯁꯤꯡꯅ ꯀꯣꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯖꯤꯟꯖꯔꯦ꯫ ꯑꯗꯨꯝꯅ ꯃꯧ ꯑꯍꯨꯝ ꯑꯗꯨ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯕꯗꯒꯤ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯃꯥꯒꯤ ꯍꯤꯒꯥꯏꯋꯥ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨꯁꯨ ꯊꯥꯗꯣꯛꯄ ꯇꯝꯂꯦ, ꯑꯃꯗꯤ ꯊꯔꯣ ꯀꯨꯟꯖꯕꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯤ ꯑꯃꯅ ꯍꯥꯏꯕ ꯋꯥꯗ ꯍꯦꯛꯇꯃꯛ ꯊꯥꯖꯕ ꯊꯝꯕꯒꯤ ꯍꯩꯅꯕꯤꯗꯨ ꯊꯥꯗꯣꯛꯂꯦ꯫ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯛꯂꯦ꯫ ꯃꯤꯒꯤ ꯃꯤꯅꯨ ꯆꯪꯗꯅ ꯍꯤꯒꯥꯏꯋꯥ ꯂꯩꯇꯕ ꯌꯨꯝꯕꯥꯂꯣꯟ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯦ ꯃꯧ ꯑꯍꯨꯝ ꯑꯗꯨꯁꯨ꯫